everyone, welcome back to my channel Gitanjali Storytime in Manipuri. I say ski vacation hapta mu chalure aduda wari se thagatpa ngam hawdare mayam waro bigano I khangawdana khudakta plan tawbagi I se kaimbo wari do lihawdraba dagi edit to hawdabagi aduga da pisna uzik ski tawbagi am pame I chanu pisu am pame I ga chanu paga de prosa chale tura long na khawng ka on na tharo maru ola tawraga la Kubi like cake dana amu poem dana banded ka yetna dana crab bandits ka yetna dana tawre duga amu halaga mu ibado mu khutna iba yada dana amu matam kitang amu changre ado ngasidi hapchara age na khallaga is na suna na painkiller charaga wari je chanba loiraga video se tawzare ado aigi ngasigi wari sidi mayamna hekta pamba hoigi haunting Paranormal bhoot ki wari adu hoidoi sigi wari se novel loina su thokpani hadi ki thoi banu paduna mana ma ki autobiography ibne the Demon of Brownsville Road hana su khangnabani si wari se adu wari moi kanu se thokdok se yam sangna thokdoi ne adu duna moi wari mathang adu mem do phajana iraga yon bane mai gi lai su Amazon de yawni mayam na hena paninga gadi adagi amuk adum pabi be agani adudi wari se hawjara age story se Kramer family haina amalai Bob Kramer Lesa Kramer haina aduga mai gi macha mari magalai Jessica na chahi mari subam ne Bobby Junior haina chahi ahum subam ne adagi David haina chahi ani subam ne aduga Charles haina 2 months muk subam moi family amalai Hamada Bob se kanogi American gi army intelligence oina thabak tawramaga ma se du matamda lesaga 1980 da luhong loiraga mana 1986 da ma se kanodagi army dai to ani magi mayamba Bob ki mayamba ma accident da lekidaba adagi mana mentally haina fit oidre khotre na tawdagi mana khagi kano tawraga dagi retire hare to aga AT&T na mobile company amalai adu da mana thabak tawraga moi se New Jersey da lay ado asem badi Bob se Pennsylvania uzigi moi Brentwood ki area size dagi hawrokpane aduna New Jersey da leiraga su adum hai kano to khara leiraga amu moi Pennsylvania rom da hongba uzigi Bob na chawpa mafam do adoi mafam do hongba na dum wari sanaraga lei ngai dum chatninga ga lei ada mana AT&T ki thabak tawna sum Pennsylvania da sum chaning bagi khokpa gi tawri ngai sida khanghaudon opportunity am aphaba ma mangon da laptoi ne laga huziki AT&T sigi moi gi transfer ama khagi yam chawna kano tawba promotion tawraga Pennsylvania gi Brentwood ki area sida aduda chatpagi malakpadagi moi se haraure hadi hanaga chatning lerambane aina moina phare khoi ai accept tawre aduda mafam da chatpadada kano da chatlage Pennsylvania da chatlage khotlage na moi se New Jersey da sumayum do sadangari bani ko ma na dum moi se 1987 da hongapagi timing sida moina online da ni adagi di real estate ki da mayum se ko yeng hari thiraga lei moi mayum khadi karam kan da thi basida khanghaudana kanogi Bobsna yum ama udoini go yum se huzik kanogi Brownsville gi road kano sida road haina lariba moigi lekai haitare ne asigi mafam sida lei huziki yum je man angang oi ngai da dum khoigi chatlaga dum gari ga sim cycle thawda khopta dum yengaga mana yum je manung yam changning bada khoigi mini mansion gi type tai chawna 3 story oiraga kaga tara mari ge leiba aduga sije historical moigi place amagi yum neba ade sida leiba se ina kaira khunba di power leiba kai dare ne kari mi achaw sangna leiba sida ga leiba je is a symbol of success kaina ga dum mai adai dum khana ba da kanu sina su Bob sin so angawri ngai daga asigu yum je manung daga changjara ga yeng phangadi ko asigu mayum daga lei phangadi ko kaina ga mana khanja ba yum je khangau mai gi am surprisingly uziki market da leirambadagi masan haraura mana kudakta moi real estate ki mi su da phone tawraga moina phare do di tour la o kholo na tawrabadagi Bob Bob ki family se moi je tour tawbala uziki yum se tour tawbala bu yum ahama changba se ma pan dai ko gi historical haidi amna kareta rene thaina gi historically mamung da sara kholaga
aduga kuchao masu tawe adi floor ahum ne dolan mathon ahum saraga room tara mariga leibasida bob sidi man hanaga pamjabani madi yumje mapan dei uga dum pam ba hogre adagi man change imung na changaga moina yumse sum tour tawraga basement da kumtharinga sida mai masa nupa ahan Bobby Junior se sisina masina khara curious oi banga oi bari koyeng koi chak chatlaga yenga lei ba mana chatla lei bisna mari basement da kumda ba ya hokre mama pa ga moi realistic ka kumbu da ada moina makha da kumme yengi yumse ko chawam tawre it was massive and then thainagi artifact kai phaja ba laibasing da ubada bob sidi mesmerize oi ba yumse u mari yumse pura managa angang mai childhood ki dream house ne mari kai mari kaura mari haraure aduga kakhala pasida ngasai moi ma Bobby di kai lekre kho khare ta usida Bobby se thi phang da ba mathak da ba kakhala pasida Bobby se stair makhong da phammaga mamit ka maya se kathoga mamit uisalaga kappaga leram membra leram badagi kanu sina moina kai daure Bobby na mai manak tu bunung jenjela kan sida Bobby sina kappaga wadi ai angang pung chahi kanu chahi mari hai se chahi ahum hai se kitang maru mari phajana gyan tadre mi na mathung rong khang kabina kappaga leram bade ada sagi realistic ki nupis na konsalaga it's okay nang yum am jam chaw bu na nang mangi warangani kopani kaim taw tu kaim leite khote ka tawraga tawre dagi sum yum jinji yenguraga lisana di yum se yam chawmale duduga khangde thainagi yumgasu oibanina hondadi kitang creepy oina main pass da mana haijay dagi di sai Bobby su kappaga leramba da ada kano sina bob sina it's okay mana yum je thai kano yam chawbagi ni khopane nati aidi yum jam pamjare ai childhood ki yum si lawra si khotla sen tawraga mapu se una basta mapu se yum si dagi am thungna khoi ki thokning bai dare lening na bagi type ta leiro ka habi type torok padagi Bobby sina kano sina bob sina mayum da halaga mana ngatang wakhan tawraga smoi do yam yum dagi yam thokning ma male duduna maybe maman moina hariba maman dagi kitang taraga ai yenge lebak chang yenge na mana maman se kitang taraga offer tawbasida surprisingly yare haidi hoi yare noi lawro do noi gum phongjalona adegi kano sisu bob su haraura mana realtor sida amu hangi haidi sigi yum sida di haidi sky book tok da khottabra is it something wrong with the house and adum haidi yum do chawbane adu kum dagi mapu tu naga thu naga yolo haraga maman taraga ya thorakpasida mada da him hang me man hang bada real estate ki tawri banu pidu su dum khange haidi sigi question je hanga ani hai se do mana sum expect to question ne na mana nothing is wrong in the house catholic koi ki catholic ki mass ma am tawrab ne khot khrab ne na harapasida bo kono bob sina kari numa hai su Catholic ki mass tawi hai do bo hoi do mana kaim bok tawde hai mina oiram basu yai no sai realtor gi mana hai badu mana thazaraga moina yumse laidana khotana paper number transfer tawlore lawraga moina yumse hongjandoine ba December ki 1988 ta yumse moina sonung lawraga hongjalaga ahamba hongjanbagi numini ni humni dodi kaimbo yumdo adum khari kam oi kem tawde khote aduga numini ni humni gi matung dagi di sum kai no adum strange occurrence tok bahore yum manung sida akoi kano se moi gi bar kano gi sinki tap to lai tho thamamba ising mathanda thadomba adagi thong jingje mathanda thingjinbi mathanda mu khoi kano khumjin kano mathanda mu lonjanbi adagi pochai je mafam amadagi mafam amada thamamba adagi koi chokri ga moina thamamba je chokri ga je mu mafam amada lairambi adugumba je sum tam na hobuda ahamada moi ki ramde do raga su annoying de oi hade so aina pochai ga ina torome kholame na adagi nungdang dagi sum adagi mu khara mu lairaga masai koi kano angang singi ka mamang adagi moi yumsida koi kano moi mina loi tungra kanda khongun koi khong chatpagi ma khon taba adagi wall manung dagi banging dagi tamna dong ga tobi adugumba sum hore adaga moina koi nungdang ga mapanda dinner ga chauraga mayum si loina mai muthatlamaga dinner chauraga halapasida moi mayum si loina mak mai than lairamba mai than madagi moina huran baga changabra mi laibra kaina moina mung changaga na loina puna so nung kari man loina lon lairame dagi basement gi mai bo haidi each and every koi gi mai yum da thamba mai je loina mak thalaga lairambi tawre do moi si
karino hadi thong su loina lonjalame adagi mai sina karamaina mai every single mai thali se kamai to ino kholina moi se rational to do hadi bob tuna de khalura no na dai to raga moi su hadi khara dum hadi ki da bita dum maybe thapkhoin thalambe ai khale kai mai khando le adagi nungdang moi gi angang ai tumba se moi gi ka da tumu ya da ba koi gi mama nonga la pa da mama pa gi phagung gi khongya da khara tum le ram adai moi gi room gi makha da khara kun lam dam to da sum haure da aham da di bok kaino sina khali sina hoi hoi gi haina pui ra ba yum ni na yum si gi history si hoi ba da maybe something hadi kanu gumba koi gi ghost gumba ama lerambe ai but it's a friendly ghost kai moi hadi Casper kai naga thaina English film gi koi yam friendly ba ghost tam le do adu gumba lerambe su yai kholo har moi se dum khandu le re hadi kashi to manate haina mai gumba thalamba adagi kanu hadi dum chatpa pochai to ising thadok pa khatani atopa hadi kai mok to manate maybe just have the ghost is having fun kai moi sa dumaina ki da do hadi khandu le ni adagi Bobby si gi ka si masi je he na ma pam de ba Bobby junior se angang mai masan pa han se ma jina mai phabung se tum chung ya ro yo ni ma tum daga kadai tumam ge har kan mai closet manung de tum le ramba adagi phana koina du mai na sum tau le bi de mama pa jina them ba do ya da bi de pare na closet manung ji da mom pa gam thabi de ado nang du sum tum ko do di phare en tau raga chahi ama phau ma sa du mai na dum tau raga le hadi ma jina he na mangwan na he na haina da ba nungai ta ba du mai na tawraga lay adagidi angang jingduna khoi amuba mami ui khole adagidi makhon mawa khaga tai khole kana complain to ba horap padagi ngasai bok lesa duna friendly ghost oram be ai khola ma toram do moina do sidi mandre khai yumse han history ma'am lerem dong male do duna ai khoi se kanom bi to budi phai khole na mana khandoga bob sina mai mama sida phone to ka ni da mama sina ai o ai na khangna ba priest ma lei adu do mai ma kau gi du ga ma yum do have apet anoi na yum jo chang da sungai ri bini na hai vetang ka no ta holo bless ok tho holo yum do kholo hai lagi bob se ju ya ta ra ga hoi phare hedi angang jing do haidi moi na yum adu da la aga chau ga ba yum do da lai ra ga uncomfortable feel lo ram ba do atopa kaim na ta bi da sum moi na du mai na chau yum do lai ba hai na da ba yo ram ba su yai adu do ga sai gi priest na la aga father duna la aga blessing tawraga di angang jing sung du su adi mai nupi lisa du su kitang di ne na tarani na phari na mama da kaubiro na du mai ma na haire bob ki mama na chatpa church dagi father ama lai mai mami sina Victor kawe father sina la aga moi gi mayum sida moi na su mana blessing taw baje mayum loina maka room to room change ba kha gi hamba basement da change basement dagi mana lai khuram thoktana holy kan water ga chai bi dana khotana taw ka khala ga room khuding gi kara kanda last Bobby gi ka se changi taw sida Bobby sina mayai da lepa ga lai ra changba ya roi na haira ba adi mana kai nangi ka manung se nang bless so bi ge nang na nungai ke khote hai do hada Bobby sina ya roi kai ka sang ma sunga ya roi taw dai ge sai gi priest su adi phare nang na ya do ni ka su kai dai ma pan de gi dum blessing taw ro ma ge na haira ga ma su angang do masai gi ka da ga tumu ya da bane dai ma sa yu ma no wo chang pa gi nungai tab ne mong man mu kutak tang nam phu da mu chang ura di mu ma gi nungai tab do hela hen ba tare na sai gi father du su kai ma haim re father Victor du su ad ma na phare ma pan de gi dum ka tor ma ga ai sai tho ma ga kum mai de kum dhara ga ma do adum chakhare hai di noi sai na bless so wi ra ni kho ra ni har ma chakhare adi ma tam khara le ra kan da spring la ba sida moi gi yum gi mamang sida lei thana ba jaka khara le adai da bob sina kanu da khoi gi kanu tha gi lei tha gi na tok thok ba sida kokta ma yaw le ram ni kokta sida mana hangto yi sida khoi gi catholic gi pochai gi rosary anai gi cross adai gi kai no khara yaw le ram ba sida mana kai kana thama mi janu sibo hanagi mapu duna thama mi jala na am tang phone to ham ge na mana phone je tawraga mapu sida hang baja ne ri sumaina kano sida yumgi lai thabam gi che kano sida churi gi sida sumaina box ma le me kana gi no khop no kai gi no hang ba sida masai mapu sina kai mai da bida please keep it back na ma haiba dang adu mafam du da khudak ta chatlaga amung pham thamu su so na haiba sida bob se kari no ma sanga hak khallaga ma haidi hana yum dagi kan chaning gi bane dagi moi mi yum da haidi occurrence strange occurrence thok bu ne aduga mo ma nang sai gi box su phangaga box su hang ba da amu thung thamu su so na harapa dagi ma se okay na haraga
ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯖꯜꯂꯦ ꯑꯗꯣ ꯑꯁꯨ ꯂꯧꯊꯣꯛꯎꯕꯗꯒꯤ ꯇꯥꯟ ꯆꯥꯟꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯟꯅ ꯇꯝ ꯇꯝꯅ ꯑꯩꯈꯣꯏ ꯊꯣꯡꯒꯨꯝꯕ ꯍꯥꯡꯇꯣꯛꯄ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯊꯥꯗꯣꯛꯄꯗꯒꯤ ꯇꯝ ꯇꯝꯅ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯦꯅꯤꯐꯦꯁ ꯇꯧꯔꯛꯄ ꯏꯟꯐꯦꯁꯇꯦꯁꯟ ꯇꯧꯔꯛꯄꯁꯦ ꯇꯝ ꯇꯝꯅ ꯍꯦꯜꯂꯛꯇꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯣꯏꯒꯤ ꯀ꯭ꯂꯣꯖꯦꯠ ꯑꯃ ꯌꯨꯝ ꯀꯩꯅꯣꯃ ꯂꯩ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯒ ꯁ꯭ꯇꯦꯌꯔ ꯃꯈꯥꯗ ꯀ꯭ꯂꯣꯖꯦꯠ ꯑꯃ ꯂꯩ ꯑꯗꯨꯗ ꯂꯥꯏꯠ ꯐꯤꯛꯆꯔ ꯑꯃ ꯂꯩꯀꯣ ꯃꯣꯏꯅ ꯑꯩꯅ ꯄꯨꯜ ꯆꯦꯟ ꯑꯅ ꯆꯦꯟꯅ ꯆꯤꯡꯉꯒ ꯊꯥꯟꯕ ꯑꯃ ꯑꯗꯨꯒꯤ ꯆꯦꯟꯁꯦ ꯑꯗꯨꯝ ꯃꯊꯟꯗ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏ ꯂꯥꯏꯠ ꯐꯤꯛꯆꯔꯒꯤ ꯃꯈꯣꯛꯁꯤꯗ ꯑꯇꯩ ꯎꯔꯨ ꯑꯃꯇ ꯌꯦꯠ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗ ꯕꯣꯞꯁꯤꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯗꯤ ꯂꯥꯝꯕꯁꯨ ꯐꯪꯉꯣꯏ ꯁꯤꯗꯤ ꯌꯥꯝ ꯀꯩꯅꯣ ꯋꯥꯡꯉꯤ ꯑꯗꯒꯤ ꯂꯦꯁꯥꯗ ꯍꯪꯉꯀꯥꯟꯗꯁꯨ ꯂꯦꯁꯥꯅ ꯑꯩꯗꯤ ꯃꯥꯗꯤ ꯇꯧꯗꯦꯅ ꯈꯣꯠꯇꯦꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯗꯨꯗ ꯍꯦꯛꯇ ꯌꯦꯠꯂꯒ ꯂꯩꯔꯝꯗꯣꯏꯅꯤ ꯕꯣꯞꯁꯤꯅ ꯀꯔꯤꯒꯤꯅꯣꯅ ꯃꯥꯁꯨ ꯈꯜꯂꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯌꯨꯝ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯨꯝꯅꯤꯅ ꯃꯥꯁꯤꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯔꯦꯁꯅꯦꯂꯥꯏꯁ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯗꯤꯁꯃꯤꯁ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯦꯕꯤ ꯀꯩꯅꯣ ꯑꯣꯏꯔꯝꯃꯅꯤ ꯁꯨꯝ ꯌꯨꯝꯁꯦ ꯀꯨꯏꯕꯗ ꯃꯥꯒꯤ ꯆꯦꯟꯗꯣ ꯌꯥꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯈꯣꯡ ꯃꯣꯏ ꯃꯈꯣꯡ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯈꯣꯡ ꯆꯠꯄꯒꯤ ꯃꯈꯣꯡꯗꯣ ꯇꯥꯕꯁꯦ ꯌꯨꯝꯁꯤꯗ ꯇꯞꯅ ꯇꯞꯅ ꯇꯥꯕ ꯍꯦꯟꯖꯟꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯄꯣꯠꯁꯦ ꯂꯦꯡꯕꯁꯨ ꯍꯥꯏꯗꯤ ꯍꯦꯟꯖꯜꯂꯛꯄꯗꯣ ꯆꯧꯀ꯭ꯔꯤ ꯂꯦꯡꯉꯝꯕ ꯑꯗꯒꯤꯗꯤ ꯄꯣꯠ ꯑꯃ ꯊꯝꯃꯝꯃꯒ ꯄꯣꯠ ꯑꯃꯗ ꯑꯃꯨꯛ ꯌꯥꯔꯝꯗꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯁꯇꯔꯒꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏ ꯀꯩꯅோ ꯇꯧꯔꯝꯕ ꯆꯥꯛ ꯂꯩꯔꯝꯕ ꯑꯗꯒꯤ ꯃꯥꯏꯀ꯭ꯔꯣꯋꯦꯞꯀꯁꯦ ꯍꯦꯛꯇ ꯕꯦꯔꯥ ꯇꯧꯔꯝꯕ ꯑꯗꯩ ꯇꯤꯚꯤꯒꯁꯦ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏꯅ ꯌꯦꯡꯉꯒ ꯇꯨꯝꯃꯒ ꯂꯩꯕꯗꯣ ꯅꯣꯡꯉꯥꯜꯂꯒꯗꯣ ꯇꯤꯚꯤꯒꯗꯣ ꯍꯦꯛꯇ ꯌꯥꯗꯕꯤ ꯈꯣꯠꯇꯕꯤ ꯑꯗꯨꯒꯨꯝꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗ ꯃꯣꯏꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯔꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯦꯟꯖꯟꯕ ꯍꯧꯔꯛꯏꯁꯤꯕꯨ ꯀꯩꯅꯣꯗ ꯃꯣꯏꯁꯨ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯑꯦꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯏꯖ ꯏꯠ ꯂꯥꯏꯛ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯈꯤꯇꯪ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯒꯣꯁꯀꯨꯝꯕ ꯑꯣꯏꯔꯖꯥꯠꯂ ꯀꯔꯤꯅꯣꯅ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯁꯨꯝ ꯂꯩꯔꯛꯑꯦ ꯂꯩꯗꯥꯏ ꯁꯨꯝ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯗꯤ ꯃꯣꯏꯗꯗꯤ ꯍꯥꯔꯝꯗꯤ ꯇꯧꯗꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯣꯟ ꯇꯥꯕ ꯈꯣꯠꯄꯁꯦ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯟꯗꯣꯔꯛꯑꯒ ꯂꯩꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯕꯣꯞꯁꯦ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯗ ꯄꯣꯂꯤꯇꯤꯛꯁꯔꯣꯝꯗ ꯆꯪꯈ꯭ꯔꯅꯤ ꯃꯥꯁꯦ ꯄꯣꯂꯤꯇꯤꯛꯁꯔꯣꯝꯗ ꯆꯪꯈ꯭ꯔꯅꯤ ꯆꯪꯉꯒ ꯃꯣꯏꯗꯨꯒꯤ ꯀꯥꯎꯟꯁꯤꯜꯃꯦꯟ ꯑꯣꯏꯅ ꯃꯥꯁꯦ ꯈꯜꯂꯒ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯀꯩꯅꯣꯗꯨꯁꯨ ꯕꯣꯞꯇꯨꯁꯨ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯌꯨꯝꯁꯤꯗ ꯍꯥꯏꯗꯤ ꯁꯥꯏꯟ ꯑꯣꯐ ꯁꯛꯁꯦꯁꯅꯦ ꯑꯗꯨ ꯂꯩꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯕꯣꯠ ꯀꯥꯗꯅ ꯈꯣꯠꯇꯅ ꯑꯩ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯀꯥꯏ ꯃꯥꯁꯦ ꯍꯔꯥꯎꯖꯔꯦ ꯑꯗꯣ ꯍꯔꯥꯎꯕꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯉꯁꯥꯏꯒꯤ ꯕꯣꯞꯁꯤꯒ ꯂꯦꯁꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯦꯟ ꯇꯧꯕ ꯍꯧꯔꯛꯑꯅꯦꯕ ꯉꯁꯥꯏ ꯕꯣꯞꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯊꯕꯛꯇꯨ ꯌꯥꯝꯕꯅꯤꯅ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯃꯇꯝ ꯄꯤꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯌꯨꯝꯗꯨꯗ ꯉꯁꯥꯏ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯀ꯭ꯌꯨꯔꯦꯟꯁ ꯊꯣꯛꯄꯗꯨꯅꯦ ꯈꯣꯠꯄꯗꯨꯅꯦ ꯃꯥꯒ ꯂꯦꯁꯥꯒꯁꯦ ꯈꯠꯅꯕꯁꯦ ꯀꯟꯅ ꯈꯠꯅꯕ ꯍꯧꯔꯛꯑꯦ ꯍꯦꯛꯇ ꯈꯠꯅꯕꯁꯤda ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯦꯁꯥꯒꯤ ꯀꯩꯅꯣꯁꯦ mental problemꯒꯁꯦ ꯗꯤꯇꯣꯔꯤꯌꯦꯠ ꯇꯧꯕ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯣꯏꯒꯤ ꯌꯨꯝ ꯑꯃ ꯃꯣꯏꯒꯤ ꯀꯥ ꯑꯃ ꯔꯤꯅꯣꯚꯦꯠ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯕꯣꯕꯤꯒꯤ ꯀꯥꯁꯤꯗ ꯂꯩꯕꯁꯤꯗ ꯕꯣꯕꯤꯒꯤ ꯀꯥꯁꯤꯗ ꯂꯩꯕꯗꯒꯤꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯂꯦꯁꯥꯁꯦ ꯃꯥꯒꯤ 에너지ꯒꯁꯦ ꯑꯝꯇ ꯌꯥꯎꯗꯗꯅ ꯃꯥꯒꯤ mental healthꯁꯦ ꯑꯗꯨꯛꯀꯤ ꯗꯤꯇꯣꯔꯤꯌꯦꯠ ꯇꯧꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖꯦꯁꯟꯒ ꯇꯧꯕꯗꯒꯤ ꯃꯆꯥ ꯑꯅꯤꯒꯁꯨ ꯅꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯕꯣꯞꯁꯦ ꯃꯥꯁꯨ ꯑꯍꯥꯟꯕꯗꯕꯨꯗꯤ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯕꯛꯁꯦ ꯆꯤꯟꯕꯒꯤ ꯈꯠꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯨꯝꯁꯤꯗ ꯀꯩꯅꯣꯝꯃ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯕ ꯀꯩꯅꯣꯝꯃ ꯇꯧꯔꯤꯁꯦ ꯑꯁꯤꯅꯁꯨ ꯁꯣꯏꯗꯅꯁꯨ ꯀꯩꯅꯣ ꯃꯥꯒꯤ ꯔꯤꯖꯟꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯣꯠꯂꯝꯃꯦꯅ ꯕꯣꯞꯁꯦ ꯃꯥꯁꯦ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯗꯤꯅ ꯇꯧꯔꯦ ꯑꯗꯒꯤ ꯅꯣꯡꯃ ꯕꯣꯕꯤꯁꯦ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯣꯏ ꯃꯄꯥꯗꯨꯅ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯣꯞꯄꯁꯤꯡꯗꯨꯅ ꯀꯩꯅꯣ ꯁ꯭ꯀꯨꯜꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯕꯤꯁꯦ ꯂꯥꯏꯍꯧ ꯇꯧꯔ ꯅꯥꯕꯗꯨꯗ ꯃꯃꯥꯅ ꯅꯪ ꯉꯥꯛꯇꯪ ꯍꯤꯞꯄꯝꯃꯣ ꯑꯩ ꯀꯩꯅꯣꯗꯒꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦꯅ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯕꯣꯞꯁꯤꯅ ꯀꯩꯅꯣꯁꯤꯅ ꯕꯣꯕꯤꯁꯤꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤꯉꯩꯁꯤꯗ ꯃꯥꯁꯤꯅ ꯁꯦꯗꯣ ꯑꯃ ꯎꯗꯣꯏꯅꯤꯀꯣ ꯒ꯭ꯔꯤꯝ ꯔꯤꯄꯔꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯝ ꯔꯤꯄꯔꯒꯤ ꯁꯦꯗꯣ ꯑꯃ ꯎꯔꯒ ꯃꯥꯁꯦ ꯑꯗꯨ ꯎꯕꯗ ꯃꯥꯁꯦ ꯍꯦꯛꯇ ꯃꯥꯗꯤ ꯉꯁꯤ ꯁꯤꯗꯣꯔꯦꯅ ꯈꯜꯂꯕ ꯃꯥꯅꯒ ꯀꯥꯁꯦ ꯈꯔ ꯄꯥꯝꯗꯕꯅꯦ ꯑꯗꯨꯒꯤ ꯀꯤꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯊꯣꯡꯁꯦ ꯃꯊꯟꯇꯅ ꯀꯦ ꯇꯧꯔꯒ ꯍꯥꯡꯇꯣꯔꯛꯑꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯋꯣꯜꯒꯤ ꯇꯥꯏꯞ ꯇꯧꯕ ꯑꯉꯧꯕ ꯕ꯭ꯔꯥꯏꯠ ꯂꯥꯏꯠꯇ ꯑꯉꯥꯡ ꯑꯃꯒꯤ ꯁꯦꯗꯣ ꯑꯃꯗ ꯃꯥꯒꯤ ꯀꯥꯁꯤꯗ ꯆꯪꯉꯛꯄꯗꯒꯤ ꯕꯣꯕꯤꯁꯤꯗꯤ ꯎꯔꯒ ꯃꯥꯗꯤ ꯃꯈꯣꯡꯗ ꯊꯥꯡꯀꯠꯂꯒ ꯃꯈꯨꯠꯇ ꯊꯥꯏꯅ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯆꯪꯉꯛꯑꯀꯥꯟꯗ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯃꯈꯣꯡꯁꯤꯗ ꯂꯦꯞꯄꯤ ꯑꯗꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯃꯨꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯦꯞꯇꯧ ꯇꯧꯕ ꯑꯃꯃꯨꯛ ꯃꯥꯒꯤ ꯀꯥꯁꯤꯗ ꯆꯪꯉꯛꯏꯅꯦ ꯆꯪꯉꯛꯑꯒ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯥꯏ ꯃꯈꯣꯡꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯋꯥꯡꯕ ꯑꯃꯨꯕ ꯑꯃ ꯃꯥꯒꯤ ꯀꯥꯁꯤꯗ ꯃꯈꯣꯡ ꯌꯥꯎꯗꯕ ꯑꯃ ꯍꯥꯏꯅ ꯄꯥꯏꯔꯛꯑꯒ ꯃꯥꯒꯤ ꯃꯊꯛꯁꯤꯗ ꯃꯥꯒꯤ ꯃꯊꯕꯥꯛꯀꯤ ꯃꯈꯣꯏ ꯃꯃꯥꯏꯁꯤꯗ ꯍꯥꯏꯅ
ꯌꯦꯡꯉꯒ ꯍꯧꯖꯤꯛꯀꯤ ꯃꯃꯤꯠ ꯌꯥꯎꯗꯕ ꯃꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯃꯃꯤꯠ ꯇꯧꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯎꯗꯕ ꯄꯣꯠꯁꯤ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉ ꯂꯩꯕꯁꯤꯒꯤ ꯕꯣꯕꯤꯁꯦ ꯌꯥꯝ ꯂꯥꯎꯔꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯃꯥꯁꯦ ꯀꯩꯅꯣ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯦꯛꯇ ꯃꯈꯣꯟꯁꯦ ꯁꯤꯒꯦ ꯂꯥꯎꯔꯒ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯦ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯍꯤꯗꯥꯛ ꯂꯩꯔ ꯍꯜꯂꯛꯄꯁꯤꯗ ꯕꯣꯕꯤꯅ ꯂꯥꯎꯕꯁꯤ ꯃꯈꯣꯟ ꯇꯥꯕꯁꯤ ꯃꯥꯁꯦ ꯆꯤꯛꯈꯠꯂꯛꯑꯦ ꯃꯥꯅ ꯕꯣꯕꯤ ꯀꯩꯗꯧꯔꯒꯦ ꯆꯠꯈꯠꯂꯒ ꯕꯣꯕꯤꯁꯦ ꯁꯣꯏ ꯀꯥꯆꯤꯟ ꯑꯃꯗ ꯀꯨꯟꯁꯤꯜꯂꯒ ꯅꯤꯛꯑꯒ ꯀꯞ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯦ ꯕꯣꯕꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯃꯣꯟꯁꯇꯔ ꯑꯃ ꯆꯪꯉꯛꯑꯦ ꯈꯣꯠꯂꯦ ꯃꯣꯏ ꯑꯍꯨꯝꯅꯤ ꯆꯪꯉꯛꯏꯗꯣ ꯑꯍꯥꯟꯕꯗ ꯒ꯭ꯔꯤꯝ ꯔꯤꯄꯔ ꯑꯩ ꯁꯤꯗꯧ ꯃꯥꯜꯂꯦ ꯇꯧꯔꯒ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯀꯞꯇꯅ ꯕꯣꯕꯤꯁꯦ ꯇꯧꯕꯗꯒꯤ ꯃꯥꯅ ꯕꯣꯕꯤ ꯀꯥꯝ ꯗꯥꯎꯟ ꯑꯅ ꯑꯩ ꯍꯦꯛ ꯅꯣꯏ ꯅꯄꯥ ꯂꯥꯛꯄꯒ ꯑꯩ ꯇꯧꯒꯦ ꯈꯣꯠꯀꯦ ꯅꯪ ꯅꯥꯕꯗꯨꯗꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯣꯠꯂꯝꯕ ꯌꯥꯏ ꯇꯧꯕꯗꯒꯤ ꯑꯉꯥꯡꯁꯤꯅ ꯅꯠꯇꯦ ꯑꯩꯅ ꯎꯔꯤꯗꯣ ꯑꯩꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯒ꯭ꯔꯤꯝ ꯔꯤꯄꯔꯒꯤ ꯁꯦꯗꯣꯗꯣ ꯑꯩ ꯍꯥꯟꯅꯁꯨ ꯑꯩꯒꯤ ꯀꯥꯗ ꯎꯈ꯭ꯔꯦ ꯑꯩ ꯃꯗꯨ ꯎꯕꯗ ꯑꯩꯁꯦ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯦ ꯈꯣꯠꯂꯕꯅꯦ ꯀꯞꯇꯅ ꯍꯦꯛꯇ ꯕꯣꯕꯤꯁꯦ ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯄꯥ ꯂꯥꯛꯑꯦ ꯃꯄꯥ ꯍꯜꯂꯛꯄꯁꯤꯗ ꯃꯄꯥꯁꯦ ꯃꯅꯣꯁꯤꯅ ꯂꯤꯁꯥꯁꯤꯅ ꯕꯣꯕꯇ ꯋꯥꯔꯤ ꯁꯥꯔꯦ ꯑꯗꯣ ꯕꯣꯕꯁꯤꯅ ꯃꯥꯗꯣ ꯂꯩꯍꯧ ꯇꯧꯕꯅꯤꯅ ꯅꯥꯕꯅꯤ나 ꯀꯩꯅꯣ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯃꯤꯠꯇ ꯎꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯒꯅꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇꯦ ꯀꯩꯝ ꯈꯜꯂꯨꯅꯣꯅ ꯑꯉꯥꯡꯗꯣ ꯊꯦꯝꯃ ꯊꯝꯃꯦ ꯍꯥꯏꯗꯤ ꯑꯗꯣ ꯕꯣꯕꯀꯤ ꯃꯀꯣꯛꯇꯗꯤ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯅ ꯅꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯃꯦꯅꯤꯐꯦꯁ ꯇꯧ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯌꯨꯝꯗ ꯁ꯭ꯇ꯭ꯔꯦꯟꯖꯅꯦꯁ ꯑꯃ ꯂꯩꯔꯤꯁꯦ ꯇꯞꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯤ ꯍꯦꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯣ ꯊꯣꯛꯂꯛꯑꯕ ꯖꯥꯠꯂ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯕ ꯖꯥꯠꯂꯥꯅ ꯃꯥꯁꯦ ꯈꯜꯂꯒꯗꯤ ꯂꯩ ꯑꯗꯣ ꯃꯥꯅ ꯑꯉꯥꯡꯗꯨꯗ ꯅꯥꯕꯅꯤ ꯅꯪ ꯅꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕꯩꯅ ꯈꯣꯠꯄꯅꯤꯅ ꯊꯦꯝꯃꯒ ꯑꯃꯨꯛ ꯊꯝꯃꯦ ꯑꯗꯨꯒ ꯅꯣꯡꯃ 2003ꯒꯤ ꯅꯨꯡꯗꯥꯡ ꯑꯃꯗ ꯕꯣꯕꯤꯁꯤꯅ ꯃꯄꯥꯁꯤꯗꯅꯦ ꯍꯦꯛꯇ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯛ ꯇꯧꯗꯣꯏꯅꯤꯀꯣ ꯆꯩ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯄꯥꯏꯔꯒ ꯋꯨꯠ ꯑꯃ ꯑꯩꯈꯣꯏ ꯕꯦꯁꯕꯣꯂꯤ ꯕꯦꯠ ꯑꯃ ꯄꯥꯏꯔ ꯃꯄꯥꯁꯤꯗ ꯕꯣꯡ ꯊꯣꯝꯃꯒ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯤ ꯀꯔꯤꯝꯐꯥꯎ ꯍꯥꯏꯗꯤ ꯑꯟꯄ꯭ꯔꯣꯚꯣꯛ ꯑꯗꯒꯤ ꯀꯔꯤꯝꯐꯥꯎ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯁꯥꯎꯕ ꯈꯣꯠꯄ ꯀꯔꯤꯝ ꯌꯥꯎꯗꯅ ꯑꯉꯥꯎꯕꯗꯧꯅ ꯃꯥꯁꯤꯅ ꯃꯄꯥꯁꯤꯗ ꯍꯦꯛꯇ ꯗꯣꯡ ꯊꯥꯗꯣꯏꯅꯦ ꯑꯗꯒꯤ ꯃꯄꯥꯁꯤꯁꯨ ꯌꯦꯡꯕꯗ ꯕꯣꯕꯤꯅ ꯃꯌꯥꯝ ꯆꯪꯉ ꯐꯥꯕꯒꯁꯤ ꯉꯝꯗ꯭ꯔꯒ ꯃꯥꯁꯤꯅ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯄꯣꯖꯦꯁ ꯇꯧꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯍꯥꯠꯂꯒ ꯇꯨꯞꯄꯒꯦꯅ ꯐꯨꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯔꯀꯥꯟꯗ ꯄꯨꯂꯤꯁꯀ ꯀꯧꯅꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯕꯣꯕꯀꯤ ꯃꯅꯦ ꯑꯍꯟ ꯑꯃꯁꯨ ꯌꯨꯝꯗꯨꯗ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯣꯕꯤꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯉꯥꯎꯗꯧꯅ ꯌꯥꯝ ꯇꯧꯔ ꯂꯥꯎꯔꯒ ꯍꯦꯛꯇ ꯃꯥꯅ ꯎꯇꯨꯞꯁꯤꯅꯒ ꯃꯄꯥꯁꯤꯗ ꯊꯣꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯄꯨꯂꯤꯁ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯔꯤꯁꯇ꯭ꯔꯦꯟ ꯇꯧꯔꯒ ꯃꯥꯁꯦ ꯐꯥꯔꯒ ꯖꯦꯜꯗ ꯄꯨꯈ꯭ꯔꯦ ꯖꯦꯜꯗ ꯄꯨꯕꯒꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯉꯁꯥꯏ ꯃꯅꯦ ꯑꯃ ꯃꯣꯏꯗ ꯂꯩꯕꯗꯣ ꯃꯅꯦꯗꯣ ꯁꯤꯔ ꯂꯩꯔꯝꯃꯦ ꯑꯗ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯄꯣꯁ ꯃꯣꯔꯇꯝ ꯇꯧꯕꯗ ꯃꯣꯏꯅ ꯍꯥꯏꯁꯦ ꯅꯦꯆꯔꯦꯜ ꯀꯣꯁꯇ ꯃꯥꯏ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔ ꯁꯤꯕꯅꯤ ꯁꯤꯅ ꯃꯣꯏꯗ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯕꯣꯕꯁꯤꯗꯤ ꯉꯁꯥꯏ ꯃꯥꯗꯤ ꯀꯩꯅꯣꯃ ꯃꯥꯗꯤ ꯆꯤꯡꯅꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯚꯦꯜ ꯑꯃꯗ ꯍꯥꯡꯇꯣꯔꯛꯑꯦ ꯁꯤꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯣꯏꯅ ꯂꯩꯔꯝꯕ ꯖꯁ ꯃꯣꯏꯅ ꯉꯁꯥꯏꯅ ꯇꯝꯅꯕ ꯈꯣꯠꯅꯔꯝꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯤ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯤꯅ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯇꯧꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯑꯦꯟꯇꯤꯇꯤ ꯂꯩꯔꯤꯁꯦ ꯀꯟꯈꯠꯄ ꯍꯧꯔꯛꯑꯦ ꯈꯣꯠꯂꯦꯅ ꯕꯣꯕꯁꯦ ꯆꯤꯡꯅꯕ ꯍꯧꯔꯛꯑꯦ ꯆꯤꯡꯅꯔ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯅꯦ ꯁꯤꯕꯗꯣ ꯕꯣꯕꯁꯤꯅ ꯍꯥꯏꯁꯦ ꯅꯦꯆꯔꯦꯜ ꯀꯣꯁꯅ ꯑꯣꯏꯔꯝꯃꯣꯏ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯟꯇꯤꯇꯤꯁꯦ ꯑꯁꯤꯁꯤꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯅ ꯃꯥꯁꯦ ꯆꯞ ꯌꯨꯡꯅ ꯈꯟꯕ ꯍꯧꯔꯦ ꯑꯗꯣ ꯃꯥꯅꯗꯤ ꯃꯥꯏ ꯅꯨꯄꯤꯒ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛꯎꯔꯒ ꯃꯊꯥ ꯁꯥꯔꯒ ꯀꯤꯔꯒ ꯂꯩꯉꯩꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯊꯣꯛꯑꯅꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯂꯛꯀꯤꯂꯤ ꯀꯩꯅꯣꯒ ꯉꯁꯥꯏꯒꯤ ꯕꯣꯕꯤꯗꯣ ꯃꯥꯒꯤ ꯆꯥꯔꯖꯦꯁꯁꯤꯡꯗꯣ ꯗ꯭ꯔꯣꯞ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯅ ꯈꯪꯕ ꯇꯧꯕ ꯅꯠꯇꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯑꯩ ꯇꯨꯝꯖꯈꯤꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩ ꯁꯨꯃꯥꯏꯅ ꯖꯦꯜꯗ ꯂꯩꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯇꯧꯕꯗꯒꯤ ꯃꯄꯥꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯌꯨꯝꯒꯤ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨꯗ ꯇꯧꯔꯒ ꯃꯣꯏ ꯆꯥꯔꯖꯁꯦ ꯗ꯭ꯔꯣꯞ ꯇꯧꯔꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯀꯩꯅꯣꯁꯤꯅ ꯉꯁꯥꯏꯒꯤ ꯕꯣꯕꯁꯤꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦꯅ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯕꯤꯒꯤ ꯇꯥꯏꯃꯤꯡ ꯊꯣꯛꯏ ꯃꯇꯝꯁꯤꯗ ꯖꯦꯁꯤꯀꯥꯁꯤꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯥꯗꯤ ꯀꯣꯂꯦꯖ ꯀꯥꯗꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯇꯣꯉꯥꯟꯅ ꯂꯩꯔꯒ ꯃꯄꯥꯁꯤꯒꯤ ꯃꯄꯥꯁꯤꯅ ꯊꯕꯛꯀꯤ ꯑꯗꯨꯝ ꯆꯤꯜꯂꯒ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯄ꯭ꯔꯤꯁꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯌꯨꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯤ ꯀ꯭ꯂꯤꯟꯁ ꯇꯧꯍꯟꯕꯅ ꯐꯔꯅꯤ ꯃꯃꯥꯡꯒꯤꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯌꯥꯗ꯭ꯔꯦꯅ ꯃꯥꯅ ꯈꯜꯂ ꯂꯩꯔꯦ ꯖꯦꯁꯤꯀꯥꯁꯦ ꯃꯥꯗꯤ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯅ ꯃꯄꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯌꯨꯝꯁꯤꯗ ꯃꯣꯏꯒꯤ ꯃꯊꯣꯟ ꯑꯍꯨꯝꯁꯤꯗ ꯃꯊꯣꯟ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ ꯑꯍꯨꯝ ꯁꯨꯕꯁꯦ ꯁꯤꯗꯩꯗ ꯑꯄꯥꯔꯠꯃꯦꯟ ꯑꯣꯏ ꯀꯔꯤ ꯑꯣꯏꯅ ꯂꯩ ꯍꯥꯏꯗꯤ ꯀꯅꯥꯝꯐꯥꯎꯇꯤ ꯂꯩꯇꯦ ꯃꯣꯏ ꯌꯨꯝꯗꯣ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯃꯦꯁꯤꯞ ꯃꯣꯏ ꯀꯥ 14ꯅꯤꯅ ꯑꯗꯣ ꯀꯅꯥꯝꯐꯥꯎ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯃꯄꯥꯒꯤ ꯃꯌꯨꯝꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯪꯉꯛꯑꯒ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯃꯣꯏꯒꯤ ꯃꯌꯨꯝ ꯂꯩꯗ꯭ꯔꯤꯐꯥꯎꯕ ꯈꯣꯠꯇ꯭ꯔꯤꯐꯥꯎꯅ ꯇꯧꯔꯒ ꯖꯦꯁꯤꯀꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯅꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯀꯣꯂꯤꯟꯅꯦ ꯇꯧꯔꯒ ꯃꯣꯏꯁꯦ
2004 sida ꯌꯧꯔꯛꯇꯣꯏꯅꯤ ꯍꯥꯏꯗꯤ ꯃꯣꯏꯁꯤꯗ ꯂꯩꯒꯦꯅ ꯃꯣꯏꯁꯦ ꯍꯣꯡꯉꯛꯀꯅꯤ ꯑꯗꯨꯒ ꯕꯣꯕꯅꯁꯨ ꯑꯩꯗꯤ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯊꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟꯗꯣ ꯑꯗꯨ ꯅꯣꯏꯉꯩ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯔꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯄꯩꯁꯥ ꯍꯥꯏꯗꯤ ꯇꯨꯡꯁꯜꯂꯒ ꯅꯣꯏꯒꯤ ꯅꯁꯥꯒꯤ ꯃꯐꯝ ꯑꯃ ꯂꯩꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯑꯩ ꯌꯨꯝꯗ ꯂꯩꯌꯣꯅ ꯕꯣꯕꯅꯁꯨ ꯑꯣꯐꯔ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯖꯦꯁꯤꯀꯥꯁꯨ ꯍꯔꯥꯎꯔꯦ ꯍꯣꯏ ꯖꯦꯁꯤꯀꯥꯁꯨ ꯊꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯌꯨꯝꯗꯨꯗ ꯑꯗꯨꯒꯨꯝꯕ ꯇꯝꯅꯕ ꯈꯣꯠꯄ ꯀꯩꯀꯩꯁꯤ ꯃꯥ ꯊꯦꯡꯅꯔꯒꯁꯨ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯑꯁꯦꯡꯕꯅꯦꯅ ꯈꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯑꯁꯦꯡꯕꯅꯦꯅ ꯈꯟꯗ꯭ꯔꯒꯗꯤ ꯁꯦꯡꯉꯣꯏꯗꯣꯏꯅꯤ ꯑꯩꯅ ꯁꯤꯁꯦ ꯑꯁꯦꯡꯕ ꯊꯣꯛꯏꯅꯦꯅ ꯈꯜꯂꯗꯤ ꯑꯁꯦꯡꯕ ꯊꯣꯛꯇꯣꯏꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯊꯟꯗ ꯔꯦꯁꯅꯦꯂꯥꯏꯁ ꯇꯧꯖꯔꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯍꯣꯡꯉꯛꯑꯒ ꯃꯣꯏꯅ ꯍꯣꯡꯉꯛꯄꯒꯤ ꯃꯣꯏꯅ ꯁꯦꯇꯜ ꯗꯥꯎꯟ ꯇꯧꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯁꯤꯗ ꯕꯣꯕꯁꯤꯅ ꯅꯣꯡꯃ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯀꯣꯠꯁꯦ ꯌꯥꯟꯒꯦꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯌꯔ ꯃꯈꯥꯗ ꯀ꯭ꯂꯣꯖꯦꯠ ꯑꯃ ꯂꯩꯕꯁꯦ ꯁꯤ ꯀꯣꯠ ꯍꯦꯡꯒꯔ ꯑꯣꯏꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯀꯣꯠ ꯍꯦꯡꯒꯔꯗꯨꯗ ꯍꯥꯏꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯑ ꯌꯦꯡꯕꯁꯤꯗ ꯉꯁꯥꯏꯒꯤ ꯄꯨꯜ ꯆꯦꯟ ꯃꯩꯗ ꯄꯨꯜ ꯆꯦꯟꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯌꯦꯠꯂꯒ ꯂꯩꯔꯝꯃꯤꯅꯤ ꯃꯊꯛꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯃꯁꯤꯁꯦ ꯑꯃꯨꯛ ꯌꯦꯠ ꯂꯩꯔꯝꯃꯦ ꯑꯩꯅ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯈꯣꯠꯂꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯣ ꯃꯥꯅ ꯑꯩ ꯀꯩꯅꯣꯗꯤ ꯇꯧꯒꯦ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯂꯦꯠ ꯃꯤ ꯗꯨ ꯁꯝꯊꯤꯡ ꯑꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯩ ꯀꯩꯅꯣꯝꯗꯤ ꯇꯧꯒꯦ ꯁꯤꯒꯤꯁꯦ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯌꯥꯝ ꯑꯅꯣꯌꯤꯡ ꯑꯣꯏ ꯈꯣꯠꯂꯦꯅ ꯇꯧꯔꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯣꯖꯦꯠꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯇꯦꯕꯜ ꯑꯃ ꯂꯩ ꯇꯦꯕꯜꯁꯤꯗ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯁꯤꯗ ꯗ꯭ꯔꯣꯋꯔꯁꯤda ꯕꯥꯏꯕꯜ ꯑꯃꯒ ꯔꯣꯖꯔꯤ ꯑꯃꯒ ꯂꯩꯀꯣ ꯔꯣꯖꯔꯤꯁꯦ ꯃꯥꯅ ꯔꯣꯖꯔꯤꯁꯦ ꯂꯧꯔꯒ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯣꯖꯦꯠ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯥꯅ ꯃꯩꯗꯣ ꯂꯣꯏꯅ ꯆꯤꯡꯊꯔꯦ ꯑꯩ ꯀꯩꯅꯣꯗꯣ ꯌꯦꯠ ꯂꯩꯔꯝꯕꯗꯣ ꯃꯣꯏꯒꯤ ꯆꯤꯡꯅꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯩꯁꯤꯒꯤ ꯐꯤꯛꯆꯔꯁ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯠꯀꯤ ꯐꯤꯛꯆꯔꯁꯤꯗ ꯔꯣꯖꯔꯤꯗꯣ ꯌꯥꯜꯂꯒ ꯊꯝꯃꯝꯃꯦ ꯃꯥꯅ ꯊꯝꯃꯒ ꯊꯣꯡ ꯃꯟꯖꯜꯂꯒ ꯃꯥꯅ ꯆꯠꯂꯒ ꯃꯥꯅ ꯆꯠꯄ ꯍꯧꯔꯛꯄꯁꯤꯗ ꯀ꯭ꯂꯣꯖꯦꯠ ꯃꯅꯨꯡꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯔꯣꯖꯔꯤꯒꯤ ꯕꯤꯠꯁꯀꯤ ꯃꯈꯣꯟꯁꯦ ꯀ꯭ꯂꯤꯡ ꯇꯧꯕ ꯃꯈꯣꯟꯁꯦ ꯑꯗꯨꯗ ꯅꯣꯝꯕ ꯃꯈꯣꯟ ꯇꯥꯔꯛꯇꯣꯏꯅꯤ ꯃꯥꯅ ꯇꯥꯕꯗꯒꯤ ꯕꯣꯕꯁꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤꯅ ꯃꯥꯁꯦ ꯆꯠꯂꯒ ꯂꯦꯞꯄꯒ ꯑꯃꯨꯛ ꯉꯥꯛꯇꯪ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯡ ꯑꯅ ꯃꯅꯨꯡꯗ ꯀꯩꯅꯣ ꯀ꯭ꯂꯣꯖꯦꯠ ꯃꯅꯨꯡꯁꯦ ꯇꯧꯕꯁꯦ ꯃꯥꯁꯦ ꯄꯨꯇꯣꯡ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡꯒ ꯄꯥꯛ ꯍꯥꯡꯇꯣꯛꯑ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯔꯣꯖꯔꯤꯒꯤ ꯕꯤꯠꯁꯇꯨꯅꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯩ ꯆꯤꯡꯅꯕ ꯆꯦꯟꯗꯨꯅꯦ ꯇꯧꯔꯒ ꯃꯩꯁꯦ ꯎꯔꯨ ꯂꯩꯁꯜꯂꯒ ꯉꯁꯥꯏꯒꯤ ꯂꯥꯏꯠ ꯐꯤꯛꯆꯔꯒꯤ ꯃꯀꯣꯛꯇꯨꯗ ꯎꯔꯨ ꯂꯩꯁꯜ ꯂꯩꯔꯝꯃꯤꯅꯤ ꯑꯗꯒꯤ ꯕꯣꯕꯁꯤ ꯀꯩꯅꯣ ꯃꯥꯗꯤ ꯑꯗꯨ ꯎꯕꯗ ꯃꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯔꯣꯖꯔꯤꯒꯁꯦ ꯂꯣꯏꯅꯃꯛ ꯎꯔꯨ ꯂꯩꯁꯜꯂ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯗ ꯃꯥꯗꯤ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯩ ꯂꯥꯏꯔ ꯀꯩꯅꯣꯝꯃ ꯈꯣꯏꯔꯝ ꯊꯣꯛꯑꯒꯦꯅ ꯃꯥꯅ ꯕꯥꯏꯕꯜꯗꯣ ꯂꯧꯔꯦ ꯅꯥꯀꯟꯗꯒꯤ ꯂꯩꯔꯒ ꯕꯥꯏꯕꯜꯁꯦ ꯃꯥꯅ ꯄꯨꯡꯈꯥꯏꯃꯨꯛ ꯄꯥꯗꯣꯏꯅꯤ ꯀ꯭ꯂꯣꯖꯦꯠ ꯃꯅꯨꯡꯗ ꯆꯪꯉꯒ ꯄꯥꯗꯣꯏꯅꯤ ꯃꯥꯅ ꯄꯨꯡꯈꯥꯏꯃꯨꯛ ꯄꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯌꯥꯝ ꯂꯨꯝꯕꯗꯣ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯅ ꯅꯝꯊꯔꯕꯒꯤ ꯇꯥꯏꯞꯇ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣꯝ ꯁꯤꯗ ꯐꯝꯃꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯁ ꯃꯉꯣꯟꯗ ꯌꯥꯝ ꯂꯨꯝꯕ ꯑꯃ ꯐꯥꯎꯗꯣꯏꯅꯤꯀꯣ ꯐꯥꯎꯔꯒ ꯃꯥꯒꯤ ꯃꯅꯤꯡꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯤꯠ ꯑꯃꯅ ꯍꯥꯏꯗꯤ ꯃꯥꯁꯤꯗ ꯌꯦꯡꯉ ꯂꯩꯕꯒꯤ ꯐꯤꯂꯤꯡꯁꯦ ꯃꯥꯁꯦ ꯐꯥꯎꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯥꯒꯁꯨ ꯇꯨꯕꯁꯦ ꯈꯦꯎ ꯆꯣꯡꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯑꯗꯨꯁꯨ ꯈꯜꯂꯒꯁꯨ ꯃꯥꯁꯦ ꯄꯥꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯄꯥꯔꯦ ꯂꯣꯏꯔꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯃꯩꯒꯤ ꯐꯤꯛꯆꯔ ꯀꯩꯅꯣꯗꯣ ꯂꯧꯊꯣꯛꯑꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯒ ꯃꯥꯁꯦ ꯅꯨꯃꯤꯠꯇꯨꯃ ꯂꯤꯒꯂꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯒꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯖꯦꯁꯤꯀꯥꯅꯦ ꯃꯥꯏ ꯅꯨꯄꯥ ꯇꯣꯝꯗꯨꯅꯦ ꯃꯆꯥ ꯀꯣꯂꯤꯟꯗꯣ ꯁꯦꯇꯜ ꯗꯥꯎꯟ ꯇꯧꯕ ꯍꯧꯖꯔꯛꯑꯦ ꯌꯨꯝꯗꯨꯗ ꯍꯥꯏꯗꯤ ꯍꯞꯇꯥꯃꯨꯛ ꯁꯦꯇꯜ ꯗꯥꯎꯟ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯅꯨꯡꯗꯥꯡ ꯑꯃ ꯇꯣꯝꯁꯤꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯦ ꯇꯨꯝꯕꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯀꯥꯗ ꯍꯥꯏꯗꯤ ꯃꯥ ꯇꯨꯝꯕꯤꯔ ꯇꯨꯝꯗꯕ ꯑꯝꯇ ꯌꯦꯡꯉꯨꯒꯦꯅ ꯃꯥꯅ ꯃꯣꯏ ꯃꯊꯛꯀꯤ ꯊꯔꯠ ꯐ꯭ꯂꯣꯔ ꯃꯣꯏꯒꯤ ꯑꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯃꯐꯝꯅꯦ ꯑꯗ ꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯣꯂꯤꯟꯒꯤ ꯀꯥꯁꯦ ꯆꯪꯉꯒ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯄꯁꯤda ꯅꯨꯄꯤ ꯑꯃ ꯀꯣꯂꯤꯟꯒꯤ ꯐꯃꯨꯡ ꯅꯥꯀꯟꯁꯤꯗ ꯂꯦꯞꯄꯒ ꯑꯉꯥꯡꯁꯤꯗ ꯌꯦꯡꯉ ꯂꯩꯔꯝꯕꯁꯤꯗ ꯀꯣꯂꯤꯟꯁꯤꯅ ꯃꯥꯏ ꯅꯨꯄꯤ ꯖꯦꯁꯤꯀꯥꯗꯣ ꯑꯣꯏꯔꯕꯣꯏ ꯀꯩꯅꯣꯁꯤꯅ ꯇꯣꯝꯁꯤꯅ ꯃꯥꯏ ꯅꯨꯄꯤ ꯖꯦꯁꯤꯀꯥꯁꯦ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯥꯅ ꯖꯦꯁꯤꯀꯥꯅ ꯀꯧꯕꯖꯥꯠꯅꯤ ꯀꯧꯕꯁꯤꯗ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯑꯒ ꯃꯝꯁꯨ ꯍꯥꯏꯐꯦꯠ ꯃꯝꯕ ꯂꯩꯊꯣꯔꯛꯑꯒ ꯃꯉꯣꯟꯗ ꯃꯥꯏ ꯃꯅꯥꯛꯇ ꯇꯞꯅ ꯁꯨꯝ ꯂꯥꯛꯑꯒ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯅꯨꯄꯤꯁꯦ ꯁ꯭ꯋꯥꯏꯂꯣ ꯃꯥꯡꯈꯤꯕꯗꯒꯤ ꯍꯦꯛꯇ ꯇꯣꯝꯗꯨꯗꯤ ꯊꯛꯀꯠꯇꯅ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣꯏꯅꯤ ꯃꯥꯅ ꯆꯦꯟꯁꯤꯜꯂꯝꯃ ꯀꯣꯂꯤꯟꯁꯦ ꯃꯥꯅ ꯀꯣꯜꯂꯒ ꯃꯣꯏ ꯀꯥꯗꯤ ꯆꯦꯟꯊꯣꯛꯑꯒ ꯃꯣꯏ ꯉꯁꯥꯏ ꯕꯦꯗꯔꯨꯝꯒꯤ ꯖꯦꯁꯤꯀꯥ ꯃꯕꯥꯏꯅꯤꯒꯤ ꯕꯦꯗꯔꯨꯝ ꯆꯦꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯖꯦꯁꯤꯀꯥꯁꯤꯅ ꯀꯩꯗꯧꯔꯦ ꯈꯣꯠꯂꯁꯤꯅꯤ ꯃꯥꯅ ꯑꯩꯅ ꯁꯥꯏꯅ ꯀꯣꯂꯤꯟꯗꯣ ꯌꯦꯡ ꯆꯪꯕꯗ ꯅꯨꯄꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯂꯦꯞꯂꯩꯔꯝꯃꯦ ꯑꯗ ꯑꯩꯅ ꯅꯪ ꯑꯣꯏꯔꯕꯅꯤꯅ ꯀꯧꯏ ꯈꯣꯠꯂꯦ ꯊꯣꯛꯂꯛꯑꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯒ ꯑꯩ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯩ ꯃꯃꯥꯡꯇꯗ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯁꯤꯅꯤ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯁꯤꯗ
ꯇꯣꯞꯇ ꯇꯣꯝꯗꯨꯗꯤ ꯃꯥꯗꯤ ꯑꯃꯨꯛ ꯐꯥꯎꯕꯗꯨꯗꯣ ꯊꯦꯡꯅꯗꯕꯅꯤꯅ ꯃꯥꯅ ꯖꯦꯁꯤꯀꯥꯁꯤꯅ ꯑꯁ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯅ ꯀꯩꯝ ꯈꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯅꯪꯅ ꯃꯤꯅ ꯎꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯑꯁꯦꯡꯕꯅꯦ ꯈꯜꯂꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯁꯦꯡꯗꯦꯅ ꯈꯜꯂꯨ ꯀꯩꯇꯧ ꯇꯧꯑꯣꯅ ꯖꯦꯁꯤꯀꯥꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯁꯨ ꯍꯥꯏꯗꯤ ꯌꯨꯝꯗꯣ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯅꯒ ꯊꯦꯡꯅꯕꯗꯨꯗ ꯑꯗꯒꯤ ꯃꯆꯥ ꯇꯧꯔꯛꯑꯅꯤꯒ ꯍꯥꯏꯗꯅ ꯃꯥꯁꯤ ꯍꯥꯏꯗꯤ ꯃꯥꯁꯨ ꯀꯩꯁꯨ ꯅꯠꯇꯦꯅ ꯍꯥꯏꯔ ꯂꯩꯔꯗꯤ ꯃꯥꯅ ꯅꯪꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯕꯣꯕꯇ ꯆꯠꯂꯒ ꯑꯩ ꯍꯪꯉꯨꯅꯤ ꯈꯣꯠꯂꯨꯅꯤꯅ ꯃꯥꯁꯨ ꯀꯨꯝꯊꯔꯛꯑꯦꯕ ꯑꯗꯨꯝ ꯀꯨꯝꯊꯔ ꯃꯥꯅ ꯕꯣꯕꯁꯤ ꯀꯩꯅꯣꯁꯤꯗ ꯇꯣꯝꯁꯤꯅ ꯕꯣꯕꯁꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯔꯦ ꯁꯨꯃꯥꯏꯅ ꯃꯀꯥꯏꯅ ꯀꯥ ꯃꯅꯨꯡꯗ ꯇꯧꯋꯤꯅ ꯋꯥꯔꯤꯁꯤ ꯂꯤꯕꯗꯒꯤ ꯕꯣꯕꯁꯤꯅ ꯐꯔꯦ ꯑꯩ ꯑꯗꯨꯗꯤ ꯑꯩ ꯀꯣꯂꯤꯟꯒꯤ ꯀꯥꯗꯨꯗ ꯃꯁꯨ ꯅꯨꯄꯥꯒꯤ ꯀꯥꯗ ꯑꯩ ꯇꯨꯝꯃꯒꯦ ꯃꯥꯒꯤ ꯁꯦꯐꯇꯤꯒꯤ ꯑꯣꯏꯅ ꯅꯣꯏ ꯇꯨꯝꯃꯤꯟꯅꯔꯣ ꯑꯩ ꯃꯥꯏ ꯀꯥꯁꯦ ꯇꯨꯝꯃꯒꯦ ꯐꯔꯦꯅ ꯃꯥꯅ ꯕꯣꯕꯁꯤꯅ ꯗꯤꯁꯥꯏꯠ ꯇꯧꯔꯦ ꯑꯗꯩ ꯅꯨꯡꯗꯥꯡꯗꯨꯗ ꯕꯣꯕꯁꯦ ꯂꯥꯛꯑꯒ ꯃꯥꯅ ꯃꯥꯏ ꯃꯁꯨ ꯅꯨꯄꯥꯒꯤ ꯀꯥꯁꯦ ꯆꯪꯉꯦ ꯑꯗꯣ ꯆꯧꯀꯤ ꯃꯆꯤꯡꯗ ꯐꯝꯃꯒ ꯃꯥꯅ ꯃꯥꯏ ꯕꯥꯏꯕꯜ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯂꯥꯏꯁꯦ ꯐꯅ ꯀꯨꯏꯅ ꯕꯥꯏꯕꯜꯁꯦ ꯄꯥꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯂꯩꯔꯦ ꯑꯗꯩ ꯃꯥꯁꯦ ꯇꯨꯝꯅꯤꯡꯉꯛꯄꯗꯒꯤ ꯐꯔꯦꯗꯅ ꯃꯥꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯐꯃꯨꯡꯁꯦ ꯆꯪꯉꯒ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯥꯏꯒꯤ ꯀꯩꯅꯣꯗꯣ ꯈꯣꯏꯔꯝꯃꯒ ꯃꯥꯁꯨ ꯃꯁꯥꯃꯛꯁꯨ ꯀꯦꯊꯂꯤꯛ ꯑꯣꯏꯅ ꯔꯦꯁ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯂꯥꯏꯒꯗꯣ ꯈꯣꯏꯔꯝꯃ ꯈꯣꯠꯂꯒ ꯃꯥꯁꯦ ꯇꯨꯝꯊꯈ꯭ꯔꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯇꯨꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯀꯣꯛ ꯂꯣꯝꯁꯤꯗꯒꯤ ꯃꯥꯅ ꯍꯤꯞꯄꯤꯕ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯋꯥꯜ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯜ ꯃꯅꯨꯡꯁꯤꯗꯒꯤ ꯗꯣꯡ 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 ꯍꯟꯊꯤꯜꯂꯛꯇꯣꯏꯅꯦꯕ ꯊꯛꯄꯗ ꯃꯥꯁꯦ ꯈꯪꯕꯩ ꯂꯥꯛꯄꯩ ꯕꯣꯕ ꯁꯧꯒꯠꯂꯒ ꯀꯔꯤꯅꯣꯅꯦꯅ ꯃꯥꯁꯦ ꯀꯣꯏꯌꯦꯡ ꯌꯦꯡꯗꯣꯏꯅꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯕꯣꯟꯅ ꯑꯗꯒꯤ ꯑꯃꯨꯛ ꯗꯣꯡ 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 ꯃꯥꯁꯦ ꯑꯃꯨꯛ ꯈꯪꯗꯣꯏꯅꯦꯕ ꯈꯪꯉꯒ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯕꯣꯟꯅ ꯃꯥꯁꯦ ꯃꯃꯤꯠꯁꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡ ꯂꯩꯔꯤꯉꯩꯁꯤꯗ ꯈꯪꯍꯧꯗꯅ ꯃꯉꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯔꯞ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯛꯇ ꯊꯨꯞꯄꯒ ꯅꯥꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯞ ꯄꯦꯟ ꯑꯃ ꯃꯉꯣꯟꯗ ꯃꯥꯏ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯁꯤꯗ ꯑꯩꯅ ꯃꯥꯏ ꯃꯁꯥꯁꯤꯐꯥꯎꯁꯤꯗ ꯀꯩꯅꯣꯝ ꯑꯅꯥꯕ ꯑꯃ ꯐꯥꯎꯕꯗꯒꯤ ꯃꯥꯅ ꯐꯃꯨꯡꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯕꯥꯠꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯒ ꯃꯤꯡꯖꯦꯜꯁꯦ ꯃꯥꯅ ꯌꯦꯡꯕꯁꯤꯗ ꯃꯥꯅ ꯑꯗꯨ ꯎꯕꯁꯤ ꯃꯥꯁꯦ ꯁꯣꯛ ꯆꯠꯇꯣꯏꯅꯦꯕ ꯃꯥꯏ ꯃꯅꯥꯀꯣꯡꯒꯤ ꯁꯤꯒꯤ ꯃꯈꯥꯁꯤꯗꯒꯤꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯁꯤꯐꯥꯎꯁꯤda ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯔꯦꯖꯔ ꯕ꯭ꯂꯦꯗꯒꯨꯝꯕ ꯑꯃꯅ ꯍꯥꯏꯅ ꯈꯣꯠꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯈꯨꯖꯤꯟ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯇꯨꯝꯕ ꯈꯨꯖꯤꯟꯅ ꯇꯧꯔꯒ ꯈꯣꯠꯈꯤꯕꯒꯤ ꯀꯩꯅꯣ ꯃꯔꯝ ꯂꯩꯔꯝꯗꯣꯏꯅꯦ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ 6-7 inches ꯁꯥꯡꯕ ꯑꯃ ꯑꯗꯨꯒ ꯏꯁꯨ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨ ꯕꯣꯕꯁꯤꯗ ꯎꯕꯅ ꯃꯥꯗꯤ ꯍꯦꯛꯇ ꯃꯤꯍꯨꯟꯒꯁꯦ ꯌꯧꯔꯦ ꯃꯥꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤꯅ ꯃꯥꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯑꯦꯟꯇꯤꯇꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯂꯥꯏꯟ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯔꯤꯁꯤꯅꯦ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯒ ꯁ꯭ꯄꯤꯔꯤꯠ ꯋꯥꯔꯜꯗꯒꯤ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯋꯥꯔꯜꯁꯤꯗ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯒꯤ ꯋꯥꯔꯜꯁꯦ ꯆꯪꯉꯛꯑꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯆꯠꯇ ꯃꯊꯥ ꯁꯥꯔꯒ ꯃꯥꯁꯦ ꯃꯥꯏ ꯑꯅꯥꯕꯁꯦ ꯎꯕꯁꯤꯗ ꯍꯦꯛꯇ ꯑꯗꯣ ꯑꯅꯥꯕꯁꯦ ꯈꯨꯖꯤꯟꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯖꯤꯟ ꯑꯁꯥꯡꯕꯅ ꯈꯣꯠꯈꯤꯕꯒꯤ ꯌꯥꯝ ꯗꯤꯞ ꯑꯣꯏꯕ ꯑꯁꯥꯡꯕꯅꯤꯀꯣ ꯏ ꯊꯣꯛꯑꯦ ꯃꯥꯁꯦ ꯇꯩꯊꯣꯛꯑꯒ ꯃꯥꯅ ꯑꯩ ꯍꯥꯏꯗꯣꯛꯏꯁꯤꯔ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯦꯕ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯍꯥꯏꯗꯣꯛꯎꯔꯒ ꯑꯃꯨꯛ ꯃꯌꯨꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥ ꯈꯣꯠꯀ ꯃꯥꯁꯦ ꯑꯃꯨꯛ ꯍꯥꯟꯅ ꯃꯊꯥ ꯁꯥꯔ ꯂꯩꯕꯅꯦ ꯈꯣꯠꯄꯅꯦ ꯃꯥꯁꯦ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯈꯣꯠꯄꯅꯤꯅ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯕꯤꯅ ꯂꯩꯔꯤꯕ ꯀꯣꯂꯤꯟꯅ ꯂꯩꯔꯤꯕ ꯀꯥꯁꯦ ꯁꯤꯗꯩꯗ ꯇꯨꯝꯃꯨꯔꯅꯨ ꯃꯇꯝ ꯈꯔꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯇꯝ ꯈꯔ ꯌꯦꯡꯉꯒꯦꯅ ꯃꯥꯁꯦ ꯈꯟꯗꯣꯛꯑꯒ ꯃꯥꯁꯦ ꯃꯊꯥ ꯁꯥꯔꯒ ꯑꯗꯨꯗꯤ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝꯁꯦ ꯃꯥꯅ ꯃꯥꯒꯤ ꯆꯥꯏꯜꯍꯨꯗꯀꯤ ꯗ꯭ꯔꯤꯝ ꯍꯥꯎꯁꯅꯤ ꯑꯗꯨꯒ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯍꯧꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯨꯒ ꯐꯪꯉꯛꯄꯗꯨꯗꯩꯗꯗꯤ ꯃꯥꯅ ꯃꯣꯏꯅ ꯚꯦꯜ ꯑꯃ ꯍꯥꯏꯗꯣ ꯂꯥꯏꯟ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯃꯥꯁꯦ ꯈꯜꯂꯒ ꯂꯩꯔꯦ ꯕꯣꯕꯁꯤꯗ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟꯁꯦ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯅꯣꯡꯃ ꯕꯣꯕꯤ ꯖꯨꯅꯤꯌꯔꯁꯤꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯃꯣꯏꯒꯤ ꯂꯤꯚꯤꯡ ꯔꯨꯝꯁꯤꯗ ꯃꯣꯏ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯕ ꯃꯣꯏ ꯑꯅꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯕꯁꯤꯗ ꯃꯣꯏ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯅꯣꯠ ꯍꯥꯏꯗꯤ ꯅꯣꯠꯕꯨꯛ ꯗ ꯅꯣꯠ ꯑꯗꯨꯝ ꯁꯤꯜꯂ ꯃꯣꯏ ꯑꯅꯤꯁꯦ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯕꯣꯕꯤ ꯖꯨꯅꯤꯌꯔꯁꯤꯅ ꯃꯉꯣꯟꯗ ꯃꯉꯣꯟꯗ ꯐꯤꯂꯤꯡ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯁꯤ ꯌꯦꯡꯉ ꯂꯩꯔꯦ ꯍꯥꯏꯗꯤ somebody is watching meꯅ ꯍꯥꯏꯗꯤ ꯌꯥꯝ ꯏꯟꯇꯦꯟꯁ ꯑꯣꯏꯕ ꯋꯥꯆꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯃꯃꯤꯠ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯁꯦ ꯌꯦꯡꯉ ꯂꯩꯔꯦꯅ ꯐꯥꯎꯔꯛꯄꯁꯤꯗ ꯃꯥꯁꯦ ꯍꯩꯅꯗꯗꯅ ꯃꯥꯅ ꯍꯧꯒꯠꯂꯒ ꯃꯥꯏ ꯀꯩꯅꯣꯁꯤꯗ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟꯁꯤꯗ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯨꯒꯦ ꯅꯨꯡꯁꯤꯠ ꯑꯝꯇꯪ ꯆꯥꯔꯨꯒꯦ ꯑꯩ ꯉꯁꯥꯏ ꯃꯅꯨꯡꯗ ꯐꯝ ꯂꯩꯔꯤꯁꯨ ꯋꯥꯔꯦꯅ ꯍꯥꯏꯔꯒ ꯃꯥꯁꯤꯅ ꯍꯧꯒꯠꯂꯒ ꯃꯣꯏ ꯃꯃꯥꯡꯒꯤ ꯊꯣꯡꯁꯤꯗ ꯃꯥꯒꯤ ꯐ꯭ꯔꯟ ꯗꯣꯔꯁꯤꯗ ꯆꯠꯄꯗ ꯃꯥꯅ ꯐ꯭ꯔꯟ ꯗꯣꯔꯁꯦ ꯍꯦꯛ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯒꯤ ꯃꯃꯥꯏꯁꯤ ꯅꯥꯀꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯨꯁꯂꯣꯝ ꯇꯧꯕ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯗꯣꯏꯅꯦꯕ ꯇꯥꯔꯒ ꯃꯥꯏ ꯃꯃꯥꯡꯒꯤ ꯊꯣꯡꯒꯤ ꯐ꯭ꯔꯦꯝꯁꯤꯗ ꯀꯩꯅꯣ ꯊꯣꯝꯗꯣꯏꯅꯦ ꯃꯈꯥꯁꯦ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯀꯥꯏꯔꯒ ꯊꯦꯡꯗꯣꯏꯅꯦ ꯑꯗ ꯕꯣꯕꯤꯁꯦ ꯆꯠ ꯂꯧꯊꯣꯛꯑꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤꯅ ꯃꯥꯅ ꯌꯦꯡꯉꯒ ꯀꯩꯅꯣꯅꯦꯅ ꯃꯥꯅ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯌꯦꯡꯊꯔꯀꯥꯟꯗ ꯃꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯁꯤꯁꯇꯦꯝꯒꯤ ꯕꯣꯛꯁ ꯑꯃ ꯃꯐꯝ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗꯒꯤ CD ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯊꯟꯇ ꯄꯥꯏꯔꯛꯑꯒ ꯃꯈꯥꯗ ꯀꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯕꯣꯕꯤꯁꯤꯅ ꯆꯦꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯃꯐꯝꯁꯤꯗ ꯆꯪꯉ ꯌꯦꯡꯕ ꯀꯅꯥꯝꯐꯥꯎ ꯂꯩꯔꯝꯗꯦ
ꯌꯨꯝꯁꯤꯁꯨ ꯀꯅꯥꯝꯕꯨ ꯂꯩꯇꯦ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟꯗꯨꯒ ꯃꯥ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯒ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟꯗꯤ ꯂꯤꯕꯤꯡ ꯔꯨꯝꯗ ꯅꯣꯠ ꯏꯍꯧꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯄꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯀꯦꯅ ꯊꯣꯡꯗ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯄꯥꯏꯔꯛꯄꯗꯣ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯀꯤꯕꯗꯒꯤ ꯁꯤꯗ ꯍꯤ ꯗꯖꯟ ꯅꯣ ꯋꯥꯠ ꯇꯨ ꯗꯨ ꯑꯩ ꯃꯥꯏ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕꯗꯩ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯁꯤ ꯇꯧꯔꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯃꯥꯏ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯒꯦ ꯁꯤꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯃꯥꯏ ꯅꯨꯄꯤꯁꯤ ꯃꯥꯅ ꯆꯤꯡꯉꯒ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯏ ꯃꯣꯏꯁꯦ ꯇꯟꯗꯅ ꯀꯤꯗꯅ ꯍꯥꯏꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯕꯣꯕꯤꯁꯤꯅ ꯍꯜꯂꯛꯑꯦ ꯅꯨꯡꯗꯥꯡꯗ ꯍꯜꯂꯛꯑꯒ ꯃꯥꯅ ꯕꯣꯕꯤ ꯖꯨꯅꯤꯌꯔꯁꯤꯅ ꯍꯜꯂꯛꯑꯒ ꯃꯄꯥꯁꯤꯗ ꯁꯨꯃꯥꯏꯅ ꯂꯤꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯁꯤꯗꯤ ꯑꯃ ꯄꯥꯏꯔꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯁꯤꯗꯤꯗꯣ ꯑꯩꯅ ꯀꯣꯛꯇꯣ ꯈꯤꯇꯪ ꯑꯩꯅ ꯂꯩꯊꯣꯛꯑꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯄꯥꯜꯂꯒ ꯑꯩ ꯀꯣꯛ ꯀꯥꯏꯔꯝꯕ ꯌꯥꯏ ꯈꯣꯠꯂꯝꯕ ꯌꯥꯏ ꯑꯩ ꯀꯨꯗ ꯍꯦꯚ ꯍꯔꯠ ꯀꯥꯏꯅ ꯇꯧꯕꯗꯒꯤ ꯕꯣꯕ ꯂꯦꯅꯥ ꯀꯩꯅꯣꯁꯦ ꯂꯤꯁꯥꯒꯁꯦ ꯌꯦꯡꯅꯔꯒ ꯍꯥꯏꯅꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯁꯦꯐꯇꯤꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯥꯒꯤꯗ ꯐꯤꯖꯤꯀꯦꯜ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯕꯅꯤꯅ ꯃꯣꯏ ꯆꯔꯆ ꯑꯃꯗ ꯀꯦꯊꯂꯤꯛ ꯆꯔꯆ ꯑꯃꯗ ꯇꯥꯟꯅꯔꯒ ꯃꯣꯏ ꯄ꯭ꯔꯤꯁ ꯑꯃ ꯀꯧꯔꯒ ꯌꯨꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯀꯩꯅꯣ ꯇꯧꯗꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯀ꯭ꯂꯤꯟꯁ ꯇꯧꯔꯁꯦꯅ ꯃꯣꯏꯁꯦ ꯗꯤꯁꯥꯏꯠ ꯇꯧꯅꯔꯦ ꯑꯗꯩ ꯃꯣꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯕꯣꯕꯅ ꯀꯩꯅꯣꯒ ꯂꯤꯁꯥꯒꯅ ꯆꯠꯄ ꯆꯔꯆꯁꯤꯗ ꯐꯣꯟ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯐꯔꯦ ꯄ꯭ꯔꯤꯁ ꯑꯃ ꯊꯥꯔꯛꯑꯒꯦ ꯃꯥꯏ ꯄ꯭ꯔꯤꯁꯇꯨꯒꯤ ꯃꯃꯤꯡꯗꯣ ꯃꯥꯏꯛ ꯁꯦꯜꯕꯦꯅꯤꯌꯥ ꯀꯧꯏ ꯃꯥꯏꯛ ꯁꯦꯜꯕꯦꯅꯤꯌꯥ ꯀꯧꯕ ꯐꯥꯗꯔꯁꯦ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯅꯣꯏ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯕ꯭ꯂꯦꯁ ꯇꯧꯅꯕ ꯈꯣꯠꯅꯕꯅ ꯇꯧꯔꯦ ꯑꯗꯒꯤ ꯃꯣꯏꯁꯦ ꯍꯔꯥꯎꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯥꯏꯅ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯇꯧꯔꯒ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯐꯥꯗꯔꯁꯦ ꯂꯥꯛꯑꯦ ꯃꯥꯏꯛ ꯁꯦꯜꯕꯦꯅꯤꯌꯥꯁꯦ ꯐꯥꯗꯔ ꯃꯥꯏꯛꯁꯦ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯃꯥꯅ ꯃꯌꯨꯝꯁꯤꯗ ꯀꯩ ꯇꯧꯕꯤ ꯈꯣꯠꯂꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯌꯨꯝꯁꯦ ꯑꯩ ꯕ꯭ꯂꯦꯁ ꯑꯃꯨꯛ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯅꯣꯏꯁꯨ ꯑꯗꯨꯝ ꯂꯥꯏ ꯈꯣꯏꯔꯝꯃꯣ ꯂꯩꯌꯨ ꯈꯣꯠꯂꯨ ꯇꯧꯔꯒ ꯐꯥꯗꯔꯁꯤꯅ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯀꯥ ꯆꯪꯗꯅ ꯑꯃꯨꯛ ꯕ꯭ꯂꯦꯁ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯈꯥ ꯃꯈꯩꯒꯤ ꯀꯩꯅꯣꯗꯒ ꯕꯦꯁꯃꯦꯟꯗꯒꯤ ꯇꯧꯔꯛꯄꯗꯨꯅ ꯈꯣꯠꯂꯛꯄꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯍꯧꯔꯛꯄꯁꯤꯗ ꯃꯥꯅ ꯌꯨꯝꯁꯦ ꯀꯥꯔꯤ ꯈꯨꯗꯤꯡ ꯃꯉꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯂꯛꯑꯦ ꯐꯥꯗꯔ ꯃꯥꯏꯛꯁꯦ ꯑꯗꯨꯒ ꯃꯥꯁꯨ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯎꯖꯟꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯤꯠ ꯂꯤꯁꯤꯡꯃꯨꯛꯅꯒ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯅꯒ ꯃꯃꯤꯠ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯕ ꯃꯃꯥꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯐꯥꯎꯔꯒ ꯃꯥꯒꯤ ꯂꯨꯈꯝꯒꯤ ꯃꯁꯝꯒꯁꯦ ꯆꯞ 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 ꯌꯨꯡꯗꯣꯏꯅꯤ ꯃꯥꯁꯦ ꯑꯗꯨꯗꯨꯁꯤꯡꯗꯣ ꯊꯦꯡꯅꯕꯗꯒꯤ ꯐꯥꯗꯔ ꯃꯥꯏꯛꯁꯅ ꯍꯥꯏꯁꯦ ꯑꯣ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯦꯅꯤꯐꯦꯁꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯅꯠꯇ꯭ꯔꯒ ꯅꯣꯟ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯃꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯦ ꯏꯟꯐꯦꯁꯇꯦꯁꯟ ꯇꯧꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯐꯖꯅ ꯑꯃꯨꯛ ꯀ꯭ꯂꯤꯟꯁ ꯇꯧꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯥꯁꯦ ꯀꯟꯚꯤꯟꯁ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯕꯣꯕꯅ ꯋꯥꯔꯤ ꯂꯤꯕ ꯃꯌꯥꯝꯗꯣ ꯃꯥ ꯊꯥꯖꯔꯒ ꯃꯥꯒꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯂꯣꯏꯔꯦ ꯕ꯭ꯂꯦꯁꯤꯡꯁꯨ ꯂꯣꯏꯔꯒ ꯃꯥꯅ ꯀꯨꯝꯊꯔꯒ ꯃꯥꯅ ꯃꯣꯏ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯗ ꯑꯩꯅ ꯕ꯭ꯂꯦꯁꯤꯡꯁꯦ ꯇꯧꯕꯤꯔꯝꯃꯕꯅꯤ ꯁꯤꯗꯒꯤ ꯅꯣꯏ ꯈꯔꯗꯤ ꯐꯔꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯈꯥꯡꯉꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯂꯩ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯈꯣꯠꯂꯝꯃꯒ ꯑꯗꯒꯤ ꯍꯥꯏꯅ ꯃꯥꯁ ꯇꯧꯁꯤ ꯈꯣꯠꯁꯤ ꯑꯗꯨꯒ ꯅꯪ ꯈꯥꯡꯉꯨ ꯖꯁ ꯊꯥꯖꯕ ꯊꯝꯃꯣ ꯈꯣꯠꯂꯣ ꯍꯥꯏꯔꯝꯃꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯁꯇꯨꯁꯨ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯐꯥꯗꯔꯗꯨꯅ ꯕ꯭ꯂꯦꯁ ꯇꯧꯔꯝꯕꯗꯒꯤ ꯃꯇꯝ ꯍꯥꯏꯗꯤ ꯍꯞꯇꯥꯃꯨꯛꯇꯤ ꯀꯩꯝ ꯇꯧꯗꯕꯤꯗ ꯌꯨꯝꯗ ꯌꯥꯝ ꯀꯥꯝ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯀꯩꯝꯐꯥꯎ ꯇꯧꯗ ꯈꯣꯠꯇ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗ ꯑꯗꯨꯒꯤ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯋꯤꯛ ꯑꯃꯃꯨꯛ ꯍꯥꯏꯗꯤ ꯕ꯭ꯂꯦꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯌꯨꯝꯁꯦ ꯀꯥꯝ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯂꯩꯕꯁꯤꯗ ꯅꯣꯡꯃ ꯖꯦꯁꯤꯀꯥꯁꯤꯅ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯠꯈꯤꯕ ꯃꯌꯨꯝꯁꯤꯗ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯣꯏꯒꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯁꯣꯞꯄꯤꯡ ꯑꯃ ꯇꯧꯒꯦꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯖꯦꯁꯤꯀꯥꯁꯤ ꯃꯊꯟꯇ ꯂꯩꯍꯧꯋꯦ ꯃꯊꯟꯇ ꯂꯩꯍꯧꯔꯒ ꯃꯥꯁꯤ ꯅꯨꯡꯊꯤꯟꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯈꯣꯠꯀꯦꯅ ꯃꯥꯅ ꯈꯜꯂ ꯇꯨꯝꯃꯤꯉꯩꯁꯤꯗ ꯃꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯁꯦ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯑꯒ ꯇꯧꯐꯝ ꯑꯃ ꯈꯪꯗꯕ ꯍꯥꯏꯁꯦ ꯃꯃꯤꯠ ꯍꯥꯏꯁꯦ ꯃꯥꯁꯦ ꯂꯦꯡꯒꯦ ꯇꯧꯕꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯅꯤ ꯑꯗꯣ ꯃꯃꯤꯠꯁꯤꯗ ꯂꯣꯏꯅ ꯃꯥꯗꯤ ꯃꯃꯤꯠꯁꯦ ꯂꯣꯏꯅ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯑꯣꯏꯅ ꯀꯩꯒꯤꯅꯣ ꯃꯁꯥꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖ ꯇꯧꯁꯟꯈ꯭ꯔꯒ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯩ ꯇꯥꯏꯞꯇ ꯃꯥꯁꯦ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯩ ꯇꯥꯏꯞꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯉꯝꯗ꯭ꯔꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯁꯥꯁꯦ ꯂꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯊꯕꯥꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯃꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯃꯥꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯀꯩꯒꯤꯅꯣ ꯑꯩ ꯊꯕꯥꯛꯁꯤꯗ ꯃꯤ ꯑꯃꯅ ꯐꯝꯊꯕꯒꯤ ꯇꯥꯏꯞꯇ ꯑꯩꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯁꯦ ꯒ꯭ꯌꯥꯟꯁꯨ ꯇꯥꯔꯤꯅꯦ ꯑꯩꯁꯦ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯇꯨꯝꯕ ꯒ꯭ꯌꯥꯟ ꯃꯥꯡꯕꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯃꯥꯁꯦ ꯈꯜꯂꯒ ꯃꯥꯅ ꯍꯥꯏꯅ ꯌꯦꯡꯉꯒ ꯃꯥꯅ ꯄꯔꯛꯅ ꯃꯥꯒꯤ ꯈꯣꯡꯌꯥꯔꯣꯝꯗ ꯌꯦꯡꯕꯁꯤꯗ ꯈꯣꯡꯌꯥꯒꯤꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕꯒꯤ ꯐꯤꯒꯔ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯌꯦꯡꯉ ꯂꯩꯔꯤ ꯑꯗꯩ ꯑꯗꯨ ꯎꯕꯗꯒꯤ ꯉꯁꯥꯏꯒꯤ ꯖꯦꯁꯤꯀꯥꯁꯤꯗꯤ ꯃꯥꯗꯤ ꯃꯁꯥꯁꯦ ꯀꯩꯅꯣ ꯃꯃꯤꯠ ꯃꯅꯥꯛ ꯂꯣꯏ ꯌꯨꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕ ꯐꯤꯒꯔꯁꯦ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯆꯪꯉꯛꯑꯒ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯝ ꯀꯥꯈꯠꯂꯛꯑꯕ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯗꯒꯤ ꯍꯦꯛꯇ ꯖꯦꯁꯤꯀꯥꯁꯤꯅ ꯂꯥꯎꯕꯖꯥꯠꯅꯤ ꯑꯗꯩ ꯐꯅ ꯂꯥꯎꯕꯁꯦ ꯃꯉꯣꯟꯗꯗꯤ ꯃꯈꯣꯟꯁꯦ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦꯕ ꯃꯥꯏ ꯃꯈꯣꯟꯁꯦ ꯃꯥꯅ ꯂꯥꯎꯕ ꯍꯣꯠꯅꯕꯁꯦ ꯃꯈꯣꯟ ꯃꯥꯏ ꯃꯌꯥꯁꯦ
ꯐꯥꯛꯇꯣꯛꯑꯒ ꯂꯥꯎꯕꯁꯦ ꯃꯈꯣꯟ ꯊꯣꯛꯂꯛꯇꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕꯁꯤ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯃꯥꯏ ꯃꯅꯥꯛꯇ ꯃꯥꯏ ꯃꯃꯥꯡꯗ ꯍꯥꯏꯅ ꯌꯦꯡꯉ ꯂꯩꯔꯦ ꯃꯥꯅ ꯂꯥꯎꯔ ꯂꯩꯔꯒ ꯃꯃꯥꯁꯤꯅ ꯉꯁꯥꯏ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯣꯏꯕꯗꯒꯤ ꯃꯥꯅ ꯃꯄꯥꯟꯗꯒꯤ ꯇꯥꯔꯦ ꯃꯥꯁꯦ ꯌꯨꯝꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗꯒꯤ ꯖꯦꯁꯤꯀꯥꯅ ꯂꯥꯎꯕꯁꯤ ꯃꯥꯗꯤ ꯇꯥꯏꯅꯤꯗꯣ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯀꯣꯡꯗꯗꯤ ꯃꯈꯣꯟ ꯑꯃꯇ ꯇꯥꯗꯦꯕ ꯄꯨꯔꯥ ꯁꯥꯏꯂꯦꯟꯁꯅꯦ ꯑꯗꯒꯤ ꯃꯃꯥꯁꯤꯗ ꯆꯦꯟꯈꯠꯂꯒ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯃꯥꯅ ꯖꯦꯁꯤꯀꯥꯒꯤ ꯀꯥ ꯆꯦꯟꯁꯤꯟꯕꯁꯤꯗ ꯂꯩꯁꯥꯕꯤ ꯍꯥꯏꯗꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯆꯥ ꯄꯣꯛꯑꯕ ꯍꯥꯏꯗꯤ ꯑꯍꯟ ꯑꯦꯗꯜꯇꯨꯅ ꯑꯉꯥꯡꯗꯧꯅ ꯊꯨꯞꯆꯜꯂꯒ ꯅꯤꯛꯑꯒ ꯃꯥꯁꯨ ꯀꯞꯄꯒ ꯂꯩꯔꯝꯃꯤꯕ ꯃꯃꯤꯠ ꯃꯅꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯈꯔ ꯃꯥꯁꯨ ꯀꯞ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯁꯤꯅ ꯖꯦꯁꯤꯀꯥ ꯀꯩꯗꯧꯔꯒꯦꯅ ꯂꯤꯁꯥꯁꯤꯅ ꯖꯦꯁꯤꯀꯥ ꯇꯧꯕꯗꯒꯤ ꯃꯥꯁꯤꯅ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯒ ꯍꯥꯏꯄꯔ ꯚꯦꯟꯇꯤꯂꯦꯠ ꯇꯧꯔꯒ ꯃꯥꯅ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯥꯏꯅ ꯑꯃꯨꯕ ꯑꯃ ꯀꯥꯈꯠꯂꯛꯑꯦ ꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯃꯃꯥꯁꯤꯅ ꯀꯥꯝ ꯇꯧ ꯖꯦꯁꯤꯀꯥ ꯀꯥꯝ ꯇꯧꯅ ꯃꯃꯥꯁꯤꯅ ꯊꯦꯝꯃꯒ ꯅꯪ ꯀꯩꯃꯨꯛ ꯇꯧꯔꯤ ꯅꯪ ꯀꯩꯝ ꯇꯧꯔꯣꯏ ꯈꯜꯂꯣ ꯀꯩꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛ ꯈꯣꯠꯂꯣ ꯇꯧꯔꯒ ꯃꯥꯅ ꯃꯆꯥꯁꯦ ꯀꯟꯁꯣꯜ ꯇꯧꯕꯤꯔꯦ ꯍꯥꯏꯗꯤ ꯅꯪ ꯀꯩꯝ ꯇꯧꯗꯦ ꯈꯜꯂꯣꯅ ꯂꯦꯅ ꯀꯩꯅꯣꯁꯤꯁꯨ ꯂꯤꯁꯥꯁꯤꯁꯨ ꯀꯤꯕ ꯍꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯇꯧꯔꯤꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯎꯕꯁꯤꯗꯤ ꯑꯗꯨꯝ ꯍꯣꯏ ꯃꯣꯏꯅ ꯑꯗꯨꯝ ꯋꯥꯈꯜ ꯁꯥꯒꯠꯄ ꯌꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯦꯗꯜꯠ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯩꯈꯣꯏꯗꯧꯅ ꯀꯣꯟꯁꯤꯜꯂꯒ ꯑꯃꯨꯕ ꯑꯃꯅ ꯃꯥꯏ ꯃꯊꯛ ꯀꯥꯈꯠꯂꯦꯅ ꯀꯞꯄꯝꯕꯁꯤꯗꯤ ꯏꯠ ꯋꯥꯁ ꯇꯨ ꯃꯆꯅ ꯃꯥꯁꯨ ꯈꯜꯂꯦ ꯃꯥꯅ ꯑꯩ ꯕꯣꯞ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯋꯥꯔꯤ ꯁꯥꯗ ꯌꯥꯔꯔꯣꯏꯅ ꯖꯦꯁꯤꯀꯥꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯀꯤꯕꯒꯤ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯦ ꯋꯦꯔ ꯄ꯭ꯔꯦꯛꯇꯤꯐꯥꯏꯠ ꯍꯥꯏꯁꯦ ꯀꯩꯅꯣꯝꯃ ꯃꯣꯏꯁꯦ ꯇꯧꯕ ꯉꯝꯃ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯃꯣꯏꯒꯤ ꯑꯦꯚ꯭री ꯋꯦꯀꯤꯡ ꯑꯋꯥꯔꯁꯦ ꯍꯧꯖꯤꯛꯀꯤ ꯌꯨꯝꯗꯨꯒꯤ ꯇꯝꯅꯕꯗꯨꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯣꯏꯁꯦ ꯑꯦꯡꯖꯥꯏꯇꯤ ꯑꯗꯒꯤꯗꯤ ꯗ꯭ꯔꯦꯗ ꯐꯨꯜ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃꯇ ꯈꯪꯗ ꯂꯩꯔꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯉꯁꯥꯏ ꯖꯦꯁꯤꯀꯥꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯑꯗꯒꯤꯗꯤ ꯃꯊꯪ ꯃꯣꯏ ꯏꯃꯨꯡꯗ ꯊꯣꯛꯏꯁꯤꯡꯁꯦ ꯋꯥꯔꯤꯁꯦ ꯇꯞꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯀꯦꯊꯂꯤꯛꯀꯤ ꯕꯤꯁꯣꯞ ꯑꯃ ꯄꯤꯠꯁꯕꯔꯒꯇ ꯂꯩꯕ ꯃꯣꯏꯅ ꯂꯩꯕꯗꯨꯗꯒꯤ ꯕꯤꯁꯣꯞ ꯑꯃꯅ ꯇꯥꯕꯗꯒꯤ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯃꯥꯅ ꯄ꯭ꯔꯤꯁ ꯑꯃ ꯑꯦꯁꯥꯏꯟ ꯇꯧꯅꯤ ꯃꯣꯏ ꯃꯌꯨꯝꯁꯤꯗ ꯍꯥꯏꯅ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯕ ꯃꯣꯏꯒꯤ ꯄ꯭ꯔꯤꯁ ꯑꯆꯧꯕ ꯑꯃ ꯑꯦꯁꯥꯏꯟ ꯇꯧꯅꯤ ꯃꯃꯤꯡꯁꯤꯅ ꯔꯣꯟ ꯂꯦꯡꯒ꯭ꯋꯤꯟ ꯀꯧꯕ ꯑꯃ ꯑꯦꯁꯥꯏꯟ ꯇꯧꯗꯣꯏꯅꯤ ꯃꯥꯅ ꯑꯁꯤ ꯃꯣꯏ ꯃꯇꯥꯡꯁꯤꯗ ꯃꯣꯏ ꯃꯌꯨꯝꯁꯦ ꯑꯝꯇꯪ ꯍꯪꯕꯤꯌꯣ ꯈꯣꯠꯂꯣꯅ ꯇꯧꯔꯒ ꯀꯩꯅꯣꯁꯤꯒꯤ ꯕꯤꯁꯣꯞꯁꯤꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯔꯣꯟꯁꯤꯗ ꯐꯥꯗꯔ ꯔꯣꯟꯁꯤꯗ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯐꯥꯗꯔ ꯔꯣꯟꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯩꯅꯣꯁꯤꯗ ꯕꯣꯞꯁꯤꯗ ꯑꯗꯒꯤ ꯕꯣꯞꯇ ꯃꯥꯅ ꯑꯩ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯕꯤꯁꯣꯞꯇꯨꯅ ꯅꯣꯏ ꯏꯃꯨꯡꯗꯨꯗ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯣꯅꯤꯛ ꯀꯔꯤ ꯀꯔꯥ ꯇꯧꯕꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯈꯣꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ ꯈꯣꯠꯂꯣꯅ ꯔꯣꯟ ꯀꯩꯅꯣꯁꯤꯅ ꯕꯣꯞꯁꯤꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯣꯏꯅ ꯂꯤꯔꯦ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯃꯥꯅ ꯐꯥꯗꯔ ꯔꯣꯟꯁꯤꯗ ꯂꯤꯔꯦ ꯑꯗꯒꯤ ꯐꯥꯗꯔ ꯔꯣꯟꯁꯤꯅ ꯃꯥꯅ ꯍꯣꯏ ꯅꯪꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯩꯅꯣꯃꯗꯤ ꯃꯦꯅꯤꯐꯦꯁ ꯇꯧꯔꯦ ꯑꯗꯣ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯒꯤ ꯁ꯭ꯄꯤꯔꯤꯠꯅꯗꯤ ꯃꯥꯟꯗꯦ ꯁꯝꯊꯤꯡ ꯍꯥꯏꯗꯤ ꯃꯣꯔ ꯒꯣꯌꯤꯡ ꯑꯣꯟ ꯑꯗꯨꯗꯨꯅ ꯑꯩ ꯅꯪꯒꯤ ꯀꯦꯁꯁꯦ ꯐꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯒ ꯑꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤ ꯀꯦꯊꯂꯤꯛꯀꯤ ꯑꯆꯧꯕ ꯀꯩꯅꯣ ꯃꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯥꯎꯟꯁꯤꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯩ ꯄꯨꯈꯠꯈꯤꯒꯦ ꯑꯗꯣ ꯅꯪ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯌꯨ ꯑꯗꯨꯒ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯒꯦ ꯃꯥꯅ ꯋꯥꯔꯤ ꯁꯥ ꯃꯇꯨꯡꯁꯤꯗ ꯑꯩ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯒꯦ ꯅꯪꯅ ꯑꯣꯞꯁꯟ ꯑꯅꯤꯁꯦ ꯑꯍꯥꯟꯕꯗ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯍꯥꯏꯗꯤ ꯅꯪ ꯁꯤꯗ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯦꯟꯇꯤꯇꯤ ꯅꯠꯇ꯭ꯔꯒ ꯇꯝꯅꯔꯤꯕ ꯄꯣꯠꯁꯦ ꯅꯪꯅ ꯐꯥꯏꯠ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯆꯔꯆꯅꯒꯤ ꯕꯦꯀꯤꯡ ꯑꯣꯏꯅ ꯆꯔꯆꯅ ꯍꯦꯜꯞ ꯇꯧꯔꯒ ꯐꯥꯏꯠ ꯇꯧꯕ ꯑꯃꯅ ꯅꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯌꯣꯟꯊꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯑꯗꯣ ꯅꯪꯅ ꯅꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯌꯣꯟꯊꯣꯛꯑ ꯆꯠꯈ꯭ꯔꯒ ꯅꯣꯏꯗ ꯍꯧꯖꯤꯛ ꯇꯝꯅꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯣꯏꯗ ꯏꯟꯇꯤꯇꯤꯁꯤꯅ ꯅꯣꯏꯅ ꯇꯨꯡ ꯑꯃꯨꯛ ꯏꯟꯅꯔꯒ ꯅꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕꯗꯨꯗ ꯑꯃꯨꯛ ꯇꯝꯅꯔꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤꯗ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨ ꯅꯪ ꯀꯔꯤ ꯄꯥꯝꯒꯦ ꯇꯧꯔꯦ ꯑꯗꯣ ꯕꯣꯞꯇꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯨꯛ ꯍꯣꯡꯉꯒ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯏꯟꯅꯔꯒ ꯂꯥꯛꯑꯗꯤ ꯑꯗꯣ ꯁꯣꯔꯛꯄꯗꯤ ꯅꯣꯏꯅ ꯆꯔꯆꯅ ꯃꯇꯦꯡ ꯇꯧꯕꯤꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩ ꯐꯥꯏꯠ ꯇꯧꯔꯒ ꯑꯩ ꯐꯥꯏꯠ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯁꯤ ꯂꯩꯔꯤꯕ ꯁ꯭ꯄꯤꯔꯤꯠ ꯏꯚꯟ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯗꯤ ꯗꯤꯃꯣꯅꯤꯛ ꯑꯃ ꯑꯩꯈꯣꯏ ꯇꯝꯅꯔꯤꯕ ꯄꯣꯠꯁꯦ ꯑꯦꯟꯇꯤꯇꯤꯁꯦ ꯑꯩ ꯐꯥꯏꯠ ꯇꯧꯔꯒꯦꯅ ꯗꯤꯁꯥꯏꯠ ꯇꯧꯔꯦ ꯇꯧꯕꯗꯒꯤ ꯀꯩꯅꯣꯁꯤꯅ ꯐꯥꯗꯔ ꯔꯣꯟꯁꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯦꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯗ ꯄꯨꯈꯠꯂꯒ ꯌꯥꯝ ꯊꯨꯅ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯗꯤꯁꯤꯖꯟꯗꯣ ꯀꯔꯤꯅೋ ꯍꯥꯏꯗꯣ ꯌꯦꯡꯁꯦꯅ ꯍꯥꯏꯔꯦ ꯆꯔꯆꯇꯨꯅ ꯁꯨꯃꯥꯏꯅ ꯍꯦꯜꯞ ꯇꯧꯕ ꯂꯥꯛꯑꯅꯤ ꯈꯣꯠꯂꯅꯤ ꯃꯣꯏꯅ ꯃꯣꯏ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯂꯩꯔꯣ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯦꯜꯞ ꯇꯧꯕꯒꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯒꯤ ꯉꯥꯡꯅꯔꯤꯉꯩ ꯃꯅꯨꯡ ꯍꯥꯏꯗꯤ ꯃꯔꯛꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯅꯣꯡꯃ ꯑꯌꯨꯛ ꯃꯌꯥꯝꯅ ꯃꯣꯏ ꯐꯦꯃꯤꯂꯤꯁꯤ ꯃꯈꯥꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯀꯩꯅꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯉꯩꯁꯤꯗ ꯑꯌꯨꯛꯇ ꯕꯣꯕꯤ ꯖꯨꯅꯤꯌꯔꯁꯦ
ꯃꯥꯁꯦ ꯂꯥꯛꯑꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯀꯨꯝꯊꯔꯛꯑꯒ ꯃꯥꯅ ꯃꯃꯥꯁꯤꯗ ꯑꯩꯁꯦ ꯇꯨꯝꯕ ꯈꯣꯠꯄ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨꯝ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯒ ꯂꯩ ꯈꯣꯠꯂꯤ ꯑꯩꯅ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯗꯥꯏ ꯋꯥꯔꯤ ꯂꯤꯅ ꯃꯥꯅ ꯑꯣꯏꯅ ꯇꯧꯕꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯑꯁ ꯀꯩꯅꯣꯝꯃ ꯅꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯁꯥꯔꯞ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯥꯕ ꯀꯩꯅꯣꯃꯅ ꯅꯥꯕꯁꯤꯗ ꯃꯥꯅ ꯃꯃꯥꯁꯤꯗ ꯅꯥꯏꯌꯦ ꯇꯧꯕꯁꯤꯗ ꯃꯃꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯒ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯄꯨꯂꯞ ꯊꯥꯡꯒꯠꯄꯖꯥꯠꯅꯤ ꯊꯥꯡꯒꯠꯄꯁꯤꯗ ꯃꯃꯥꯁꯤꯒꯤ ꯃꯃꯤꯠꯀꯤ ꯃꯃꯥꯏ ꯍꯥꯏꯗꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟꯚꯤꯖꯤꯕꯜ ꯈꯨꯠ ꯑꯃꯅ ꯈꯨꯖꯤꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯔꯦꯖꯔ ꯕ꯭ꯂꯦꯗ ꯅꯠꯇ꯭ꯔꯒ ꯈꯨꯖꯤꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯑꯇꯨꯝꯕꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯈꯣꯠꯄꯒꯤ ꯃꯥꯛ ꯑꯍꯨꯝꯁꯤꯗꯤ ꯈꯨꯖꯤꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯠꯄꯒꯤ ꯑꯩꯅ ꯖꯔ ꯂꯥꯎꯅ ꯃꯥꯏ ꯃꯃꯥꯁꯤ ꯃꯃꯥꯡꯁꯤꯗ ꯑꯄꯤꯌꯔ ꯇꯧꯔꯛꯇꯣꯏꯅꯦꯕ ꯏ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ 6 inches ꯋꯥꯡꯕ ꯀꯩꯅꯣꯁꯦ ꯃꯃꯥꯡ ꯑꯩꯈꯣꯏ ꯏꯟꯚꯤꯖꯤꯕꯜ ꯍꯦꯟ ꯑꯃꯅ ꯈꯣꯠꯄꯒꯤ ꯑꯗꯒꯤꯗꯤ ꯂꯤꯁꯥꯁꯤꯅ ꯕꯥꯕꯅ ꯃꯥꯁꯦ ꯂꯥꯎꯔꯒ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯤꯗꯅ ꯑꯗꯒꯤ ꯕꯣꯕꯁꯨ ꯀꯨꯝꯊꯔꯛꯑꯦ ꯀꯩꯗꯧꯔꯦ ꯃꯥꯅ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯅꯒꯟꯁꯦ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯀꯩꯅꯣꯝꯅ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯄꯣꯠ ꯑꯃꯅ ꯁꯨꯃꯥꯏꯅ ꯈꯣꯠꯂꯛꯏꯅꯦ ꯁꯤꯅꯤ ꯑꯗꯒꯤ ꯕꯣꯕꯁꯦ ꯌꯦꯡꯀꯥꯟꯗ ꯕꯣꯕꯁꯤꯗꯤ ꯍꯦꯛꯇ मादी कनो तौरे माई मचानुपासु उबसि मागी त मा किमन्दन मादे ngawre दे मादे मकोक्स आइदि माई कमाइ तौनु सिजिबो मादे पैनिक तौबा हौरे आइदि कहिनो कहिनो माना मचानुपा अतोपसिंगजु कौथरे माना कौथरे येंगे लाउनना समुने बॉडी सिंगदोना अदु मोइगी बॉडी सिंगजे लोइना हंग माना थांगतले येंगा कांसिदा लोइना मार्क लेरमे स्क्रैच मा अहुम माइने हाने डिस्टिंग ओइबा खोइ कना कनो पोट मी मना हाने मागी नि का हाइबे मार्क तौबै टाइप सेम कनोदा मोइ सेम डेप्थ हाइदा सेम लेंथ सेम खुखोट की स्टाइल दा खुजिन असंग नत्रगना कनुगुम खोटपगी जे मसा अनि नुपा मोइ लोइनमक लेरमे माना मागी मंगोन तौबदो निंगसंगपदगी माना कामली मसा सिंगदो काम डाउन कैसु नते चलगा नोइ अनाबदो सामथोग मोलम द सलुसु न तम चा सिंगदो माना चलन गदे दुगा माना लिसास तो ओनसलगा हाइरि आई नोंगन हांगै हाइदबने खोतबने सिगी कनोसे हाइना मागी स्क्रैच से आई कुइरे अंगोंद लेबा खोतपा न मान उतले उलगा खै इमुंसे तौरिसे कनो यामना लुरे सि फरक याम तारे सिनि माना दगी लेसासना नोइ अंगांग नोइ नते आइसु असुमाइना थिंगनै खोले न मागी सिगी मनगनगी मागी सेलिकन मनो कनोसे यांगलेन जिगी सिगी मनक सिदैदा माना उतपसिदा हेगी बाइट माकम लेमे याना चिकपगी बाइट मार्क से ह्यूमन बीइंग की बाइट मार्क नते को या ह्यूमन की मया की बाइट मार्क नते अखोई फैंग गा यावबा सा क्रीचर नत्रगा कइनो मना चिकगा अखोई पंक्चर अनि गा यावरगा कन्ना चिकपगी मागी मतोंग जे ऑलमोस्ट सुमाइना को कोट खरेबा दो ई जे ताबदना माई फुरितगी ई गा जे फाउदोगा ई ताबजिम उबदगी बॉब सिदी ओ माय गॉड सिदी अखोई फैमिली कइनो आई खता नते इचा खता नते इमुंग जे मक्सिदी सिदी लेरिबा पोट असे सीजनल लोइना मार्क तौरे एंड आई नो इट्स नॉट गोइंग टू स्टॉप है माना सिदा स्टॉप तौदों नते ना माना पाखतना चर्च माना फोन तौरगा माना कनालो थारागा खोइगी इमुंग दम लाइक खरमन मास तौबम त लाको पियो खरमदगी स्पेशल परमिशन लौरगा फादर माइक से अमुक लाए हाना हंबा लागा ब्लेस तौबिगिबा कनो लाको माना फादर माइक से लागा फादर माइक सिना माना नंग मोई साइगी स्क्रैच मार्क बाइट मार्क से येंबदगी माना हाइरे ओन मोइगी इमुंग द लेरिसे ह्यूमन बीइंग की कनो थवाई नत्रे इट्स अ डिमन हाइली डिमन की कनो ने डिमन ने इमुंग द मैनिफेस्ट होइबा इन्फेस्टेशन तौरिजे डिमन की कनो नि अदुदना ने लाइक खरम बिरमगे ना माना होली स्पिरिट का तौरगा हंतते कन होली स्पिरिट ए होली वाटर का पोरागा दगी रोजरी तौदना खोतना दगी नोइसु खोइरमो न मोइगा चला माना साई मोइगी सेन बेनेडिक्ट की कनो से खोइरमगा माना इसिंग जे चाइरगा चले हादि मफम खुदिंगी चाइरगा अदाइन तौरगा माना कदी युमदो मास मोइगी लाई खोइरमदना खोतना मास म तौरे मोइगी साई लाई खोइरम मोइ म्याम चंग मोइ मखुत मसा का कोनोनरगा खोइरमदना खोपरा तौरगा मास लोयरगा साई फादर सिना आयुजि मास तौरमबनी अदो अमुक अखोइजे नई साई फादर रोन्दुना मागी मोइगी कैथलिक की कनोसिदगी मिनिस्टर मैमदगी अयाब लौरअकांदा अमुक नोइ युमसे अमुक कनो तौसी खोसेन हाइरमगा चटखरे फादर से हुजिगी ब्लेसिंग तौरमे ब्लेसिंग तौबगी नुंदांगसिदा कनोका बॉब का लिसा गसिना मोइ डिनर चारिङाइदा जेसिका सिना कौरअगा माना हाइना मोइ अचाइना कन मसु नुपादो कोलिंदो मखादा कुमधरागा मबोक मपु सानागे हाइ कुमहलके याब्रा खोप्रा नोइ तुमद्रिबा नत्रा तौबदगी बॉब सिना ओ थप कुमहलो अखोइ तुमद्रि डिनर चारि कुमहलो तौबदगी जेसिका सिना ओ कोलिन नंग चलो
do phajana kumthau ko kholu ko na haramaga masuru pa jarao rao kumthare do moina top floor dagi kumtharapagi second floor ado moi dining leisina koi pura koi first floor dani ko ada mana kumtharaga mathak ngano sigi kumtharaga mana second floor yogi timing sida angang sina law kapak tani ta koi angang je koi kai tar mi na thang yan bai type ta law kapak tani kapak padagi bob sina khatle khatla kan sida bob sina yor kan angang je takani aga hyperventilate ka tawra maya ka kathuga man monster and angang jana law ga le me ba dai man masuru pa ko colin calm down hada no monster ma khut thil ma khut thil ka man mai gai sida thong ahang ba mai gi thang da ba ka ahang ba mai mi kana bu le na da ba ka am le ka do thong hang tok le me da man ma khut thil ga monster angang na kap sida gi bob sina khalli se sidi ma liep topa leitre hujik yumdo blessing tor magasu kanu to hari angang jida amuk tainer ani hari angang jidam ka ke torok patare aduna safe oidre na mana ma di thom mathwai edi thamoi nungai ta Jessica da noi family se home to all for your safety sida leiraga di kanu tawrani angang jida amuk tainer ani kholani khoi imung loina ma pasmaina tawre khole tawbadagi Jessica si ju nungai ta moi family sing do moi su da na nungai na leijara aga masu singa leimina da kotna tawramadu pai ta da na Jessica je move out tawre nungdang da moi rugan ngai da ngasi moi nungdang du ma leire nungdang du ma leiraga nongala ma ko sayo ma moi se sakkhare sakkhibadagi nungai te do raga su kanu di bob te kitang at least angang du yum du da leitaga di safe orani na ta angang ma cha du da amung taina ra di koi kai do no ko to no na khallaga leire kai do no na adai Jessica hoi sakhiba numini ni humni gi matungda ana no ma office halak ja office hala aga bob sina chakhum lom da changba se mana changi ngai sida masai gi mangonda kana go bam na kai go na yeng bu to bu suddenly mangonda mu feel to re ne di kari go mama kana go mam na ai maning da leire se kai no ne na mana lai tho ga yeng masida sai gi wall sing sida gi koi e gi kar tare ne e dong na mai hi ji mari chandharak to ni go chandharak to ni ma si pura ma di bewildered whatever kari no ne ma man to is bona yenga sai easy kanu si hidi koi e tare fresh blood to e mari chandharak to ni aduga mana hujiki chandhara iba pattern ji ju kamaina to ge habda sai moina holy spirit na moina holy spirit ai sai gi holy water na sairam badu chai ba haina kanu duna father duna chairam bagi maram do adugi maram do dane e ru sai adugi mimit tawraga haidi moina di lakna bagi type ta di siki bo boy gi family sida demon jina noina mas tawri ne na noina holy water na kanu tawri haidi sengto ine tawrasu aina ngami ka haibagi type ta haidare ne haidi torment tawbagi type ta siki phalang jada e mai kanu si e gi kanu si line na do ta do ne ada masna yenga ga da mana yengi sibu mas ngawra ba kaino mathang da e jibu kamaina phalang ne tara ino na mana bobi junior mai sanu pa je kaure sal pa kaure bobi je chen thare ka dawra na nang si e ji ubra wa ina u je phalang dagi e tara pu nang ubra sini ade bobi se ju ngasai gi e haina mari chen thara pu da ubda masu da ngakra mana ui sini hang bra dagi di moi ani je khari no ai di pun sida mu phawa moina mu phawa adugum ba daina thengna dri ba haidi henmal abadi they have crossed the limit haidi he dare ne haidi bhut ki lai ga mi gi marak ki kan was line je moi loina cross so ga mayum je changi ena moi je mai la moi ani je pe di to dagi mana kutak ta mana sidi ai makha ta na ai ngai ba ngam maroi mana kutak ta phone to ga hantak sidi mana kanu da man sai gi father ron do tawre mana father ron tawra father asumai ne yum sida haina mahi kanu tawre khana blessing to mas to bagi kanu na holy water na chairam bado adugi mapa da adu mana tawne khole na libe dagi ron sina khoi su zik nang preparation almost loire nang mateng tharak bagi ada nang one thing amatang di kanu ma tawda ba yaroi and high box na kari no na high nga yara je kai no habi ro on to dai mana noise koi na third party ma involved to da ya de sini moi sai exorcist so moi yum je exorcist so je license na taga moi na ahaiba priest na to da ya de ko si haidi anybody ne to la pa ya de do exorcist so je ju yam na controversial oiba topic ni na hector moi permit bi de ada father on na high re nang smaina third party ma non religious oiba aduga sigumba lighting gidane haina kanbo thajadaba haidi paranormal investigator gumba haidare ne adugumba ma involve to holo ta holaga moina noi ne yumda laaga noi yumda tau haidi moi lairinga da
थोइबा थौदोक ओथोक मैमदो अदुसिंदो लोइनमक अदुदो डॉक्यूमेंट तहलो अदुदुगा अखोइगी चर्च ता थारो अदुगी मतुंगदा चर्च तुगी फाइन दुगी हुजिकी नोइना इंडिविजुअल मगी इन्वेस्टिगेटर दुना फंगिबा रिपोर्ट तुगा अखोइगी चर्च ता हाना खोइना खंगिबा जिंगा पुल्लगा अदुदा yes हाइदो खितंग ngaire nang adudang tawraga nang thuna hairo na adumaina father roads na haire adagi bob se ti mana phire fam ma phone tawdana khotana tawragi last group ama phange paranormal investigator ama phange pen state dom da hadi base tawba aduga magi uzigi kanosna leaders na haitare ne mana lead tawriba kanosigi investigators na anam blight na ko nu pase मासी कौरे कौरगा मागा क्रू मोय अहुम ममा मोय तौरगा लाए लागा मोय मयुम सिदा सेटअप तौरे हाइनी मोय कंप्यूटर दगी मोय कनो मयाम कई लाइट्स फिक्चर्स करी करा दमा तौरगा मोयना क्रू जिंदुना कैमरा लैपटॉप कन के सेटअप तौरे ना सिदा अडाम जिना बॉब सिदा नगी युम सम तंग टू तौ लाओ खोलिस लाओ ना अदुमाइना मयुम जे टू तौरे सिना सिनी तौरिदो अदो साइगी अडाम दगी मेन हाइदी माइगी मेन कनो से करी माइगी करी हटारे ने मानो मेन और माइगी रीजन माइनर टू तौरिसे बॉब से मोइगी फैमिली की कनो से मेंटल कनो से येंगिने बा मोइ मेंटल स्टेट से येंगिने हाइदी मोइना थोए खोले हाइरी सिंगसे असेंबरा थोइरा नत्रगना साइदा हेलुसिनेट तौरगा पुंहाई हाइजलिब्रा कइनो द मोइना दुमाइना इन्वेस्टिगेशन चलुरगा अनंबना मचिन थीबगुंबा ओरंबा नत्रगना हेलुसिनेट तौबगुंबा ओरंबा कशुन तब पोट हेक्ट अखोगी पाइप नाथोगा भूतना बैंक तौरे कहीं तमदरे तौरबनी माना एटलीस्ट हूँ मोगी मेंटल हेल्थ तो ये स्टे तौगे इफ दे आर इन साउंड माइंड है मोइसिंदो अना यादे मोई लोनमक नॉर्मल होई खोले येंबगी माई मेन कनोनेबा रीजन ने माना साई बॉब तो पूरगा माई हाउस टू तौरिसे अद मोगी हाउस टू तौब लोरपसिददी अडाम जिना है कन्फर्म तौरे है मोई फैमिली से कईबो मोई प्रॉब्लम है हेल्थ कनोगी मेंटल हेल्थ प्रॉब्लम कम लेते एंड मोइना हाइरिसिंगसे मोइना थेंगनबने खोपने माना कन्फर्म तौरे अदे मोई ngahak phamaga wari sanare sanabasida adamsna hange kano da bob da singnoi gi da yum sida hana noina macha masu tawrambadagi suddenly asumaina physical orakpase karina khadi karamba numit ta tawkhiba mali natragana kaiguma ma trigger tawhibra natraga incident ama thokhibra na hangbasida bob sina haraga masi closet ki kano do ningsange haina aidi closet ki makha gi da साई माना लाइक पारुब खोलुब दुगी मतुंग दगी ने बाहिदी मोइ साइना कन्ना तमना बखोत बसे हिंकल इसेना माना दुमाइना लिरे माना प्रोजेक्ट काय लाइन ते येंगेना अडाम ना हाय ले बोब कनोसना बोब ना पुरे पुरगा माना प्रोजेक्ट हांतो यें कांदा हुजिकी कनोस दुम लेसन लेरमी को मागे मरीजे आइना सिगी तो सिगी पुल चेन से सुया कनो यादे सिनि सि नोंग तदा स्ट्रेट लायो यादे साइसुम दुम तो लेरम दोनि खोतोइने तबदगी अडाम सु उरे हुजिकी मागे माना फोटो नुंदो लोइना मे जे उरु रेसला लेबजे अदगा माना मोई यूम से तौरीबा एंटिटी से माइगी लाइबा एनर्जी से इधर असिगी कनो से क्लोजेट मनुंग से लाकपा नत्रगा मोई हुजिगी स्टेयर मखा की क्लोजेट से सी मनुंग से लाकपा नत्रगा स्टेयर मखा से ओइरंबा असी मरक से ओइदुइनेना अदा इदु तंग चेक तौगे ना माना ये थोंग थिलगा मखोन मानादबा हाइदी कई शेलो ओइबा मफम थीरे माना कांदा मफम अमदा ए दोंग थिलकांदा अखोई याम हांगना तावे मखोन जे कोई फ्लो कोई कनो से वाल दो है अतोपदा थिनबदनी याम दुब दुब लाउना हुजिसना बांग बांग दुम लाउ बाइनी खरा शेलो ओइन अनि माना सि मफम जे ओरम दो मालेन तंग थुगाई से खोचिना याब्रा तौदगी बॉम ने तौसे खोलसेना बॉब का अदगी अडाम का माइक्रो दो तौरगा थुगाइरा दे लोना कपथतुनी जिगी कनो से वाल जे कपथले कपथा कांसिदा अना इंगसिदा बॉम लो मनुंग ताखरे मोई फनांग से अदो मनुंग दा हाइदी हा कनो म लेरमे मफम माई का की टाइप द सिल तौरब का म को आइदी नहांगा ये तो सिल तौर लेरब का म लेरमे अदुगा याम तिना मोले डस्ट अदगा ये कनो मिरांग मयाम ने अदगी मिरांग थुरंबा मयाम ने अदगी दी अमोट अकाय हेदी कोई उफुन मयाम दो मरक्सदा मोइना चंगा कान खितंग चंगा कान सिदा सिकी कासी सिल लोरब कासी की मयाई सिदा ऑल्टर म लेरमे ऑल्टर अमा लेमदोनी को मोय अदुगा हादी लाई खोरमम खोई कनागोमना लाई खोरमबगी टाइप ता कनोमा कोई पोचै म्याम लेरमे उफुन मरक्तुदा अदगी मान उफुन मसलेगी माना दुदी असिगी नोइगी इमुंग सिदा स्माइना बुत सानाबा लाई सानाबा अमा तौरमगनी अदु ओइरमबा यायना
ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯄꯣꯠꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯌꯦꯡꯕꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯌꯥꯎꯔꯝꯃꯤ ꯗ꯭ꯔꯣꯌꯤꯡꯁꯤꯗ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯅꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯅꯔꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯗ ꯌꯥꯎꯔꯒ ꯏꯔꯝꯃꯦ ꯑꯗꯨꯒ ꯃꯃꯤꯡꯗꯨꯅ ꯃꯥꯂꯤꯛ ꯍꯥꯏꯅ ꯏꯔꯒ ꯂꯩꯔꯝꯃꯤ ꯃꯥꯂꯤꯛ ꯍꯥꯏꯅ ꯏꯔꯝꯕꯗꯨꯗ ꯃꯣꯏꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯃꯣꯏꯅ ꯍꯥꯏꯔꯦ ꯑꯁꯤꯒꯤ ꯅꯣꯏ ꯌꯨꯝꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯌꯨꯝ ꯑꯣꯅꯔꯁꯦ ꯃꯥꯂꯤꯛ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯀꯔꯤꯅꯣ ꯈꯣꯠꯄꯅꯣ ꯑꯝꯇ ꯌꯦꯡꯁꯦ ꯈꯣꯠꯁꯦꯅ ꯃꯥꯅ ꯃꯥꯂꯤꯛ ꯍꯥꯏꯅ ꯏꯔꯤꯁꯦ ꯁꯤꯁꯦ ꯍꯥꯟꯅꯒꯤ ꯌꯨꯝꯒꯤ ꯂꯥꯁꯀꯤ ꯑꯣꯅꯔ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯅꯔꯗꯣ ꯑꯗꯨꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯝꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯁꯥꯈꯤꯕ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯃꯊꯪ ꯃꯊꯪ ꯑꯦꯟꯁꯔꯁꯁꯤꯡꯗꯨꯒꯤ ꯂꯥꯁ ꯑꯣꯏꯕ ꯑꯣꯅꯔꯅꯤ ꯈꯣꯠꯄꯅꯦꯅ ꯃꯣꯏ ꯁꯤꯗꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯂꯤꯛ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯁꯨ ꯑꯩꯈꯣꯏ ꯗꯤꯃꯟ ꯋꯔꯁꯤꯞ ꯇꯧꯕ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯗꯤꯃꯣꯅꯤꯛ ꯑꯣꯏꯕ ꯃꯌꯥꯝꯅ ꯋꯔꯁꯤꯞ ꯇꯧꯕ ꯂꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯁꯤꯡꯒ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯑꯉꯥꯡꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯈꯣꯏꯔꯝꯃꯦꯕ ꯃꯣꯏ ꯍꯥꯏꯅ ꯁꯦꯇꯟ ꯑꯗꯒꯤ ꯗꯤꯃꯣꯅꯤꯛ ꯃꯣꯏꯅ ꯈꯣꯏꯔꯝꯕ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯐꯠꯇꯕꯁꯦ ꯈꯣꯏꯔꯝꯕꯁꯤꯗ ꯑꯉꯥꯡꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯍꯥꯠꯄ ꯈꯣꯠꯇꯣꯛꯄ ꯁꯤ ꯈꯣꯏꯔꯝꯃꯦ ꯑꯗ ꯃꯥꯅ ꯅꯣꯏ ꯌꯨꯝꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯅꯪ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯣ ꯈꯣꯠꯂꯣꯅ ꯇꯧꯕꯗꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯦꯡꯉꯒꯦꯅ ꯇꯧꯔꯒ ꯃꯅꯨꯡꯗ ꯉꯁꯥꯏ ꯀꯥ ꯃꯅꯨꯡꯗ ꯎꯐꯨꯟ ꯃꯅꯨꯡꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯑꯗꯥꯝꯁꯤꯅ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯉꯁꯥꯏ ꯎꯐꯨꯟ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯁꯥꯁꯦ ꯐꯨꯜꯂꯦ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔ ꯐ꯭ꯔꯦꯁ ꯏꯌꯥꯔ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯏꯌꯥꯔ ꯂꯧꯔꯨꯒꯦꯅ ꯃꯥꯁꯦ ꯊꯣꯛꯂꯛꯑꯒ ꯂꯤꯚꯤꯡ ꯔꯨꯝꯁꯤꯗ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯅ ꯍꯥꯏꯗꯤ ꯂꯤꯚꯤꯡ ꯔꯨꯝ ꯌꯧꯔꯛꯄꯁꯤꯗ ꯃꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯀꯔꯤ ꯇꯥꯔꯦꯅ ꯈꯪꯍꯧꯗꯅ ꯑꯜꯐꯥꯕꯦꯠ ꯃꯌꯥꯝ urꯛꯑꯦ ꯃꯥꯁꯦ ꯎꯔꯒ ꯁꯥꯇꯤ ꯍꯥꯏꯅ ꯎꯗꯣꯏꯅꯤꯀꯣ ꯃꯌꯦꯛꯁꯦ ꯐꯖꯅ ꯎꯗꯣꯏꯅꯤ ꯎꯔꯒ ꯃꯥꯅ ꯀꯔꯤꯅꯣꯅꯦꯅ ꯃꯃꯤꯠꯁꯤꯗ ꯍꯥꯏꯅ ꯁꯥꯇꯤꯅ ꯎꯔꯤꯉꯩꯁꯤꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯤꯗ ꯈꯨꯠꯖꯤꯟꯅ ꯁꯥꯡꯅ ꯈꯣꯠꯈꯤꯗꯣꯏꯅꯦ ꯀꯩꯅꯣꯝꯅ ꯑꯗꯩ ꯃꯥꯁꯦ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯕꯣꯞꯇꯨꯅꯦ ꯃꯥꯒꯤ ꯀ꯭ꯔꯨꯅꯤꯗꯨꯅꯦ ꯇꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯩꯗꯧꯔꯦ ꯕꯣꯝ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯥꯅ ꯄꯥꯏꯔꯒ ꯑꯁ ꯀꯅꯥꯅꯣꯅ ꯈꯩ ꯇꯧꯔꯒ ꯈꯣꯠꯈ꯭ꯔꯦꯅ ꯈꯣꯠꯇꯧꯋꯦ ꯃꯥꯅ ꯌꯦꯡꯒꯦ ꯀꯔꯥꯏ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯍꯤꯗꯥꯛꯇꯣ ꯑꯩ ꯃꯥꯅ ꯉꯥꯏꯈꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯃꯤꯠꯇ ꯀꯩꯅꯣ ꯃꯣꯏ ꯑꯝꯇ ꯌꯦꯡꯗ ꯌꯥꯔꯣꯏꯅ ꯃꯥꯅ ꯀꯥꯈꯠꯂꯒ ꯌꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯥꯇꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯝꯃꯒ ꯏꯟꯇꯔꯅꯦꯠꯁꯤꯗ ꯌꯦꯡꯉꯀꯥꯟꯁꯤꯗ ꯁꯥꯇꯤ ꯍꯥꯏꯔꯤꯁꯦ ꯗꯤꯃꯟꯗ ꯅꯨꯄꯤ ꯑꯣꯏꯕ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯁꯤꯅ ꯃꯣꯂꯣꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏ ꯃꯣꯏꯒꯤ ꯀꯦꯊꯂꯤꯛꯀꯤ ꯃꯣꯏꯒꯤ ꯑꯣꯜ ꯇꯦꯁꯇꯤꯃꯣꯅꯤꯌꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯗꯨꯗ ꯃꯣꯂꯣꯛ ꯍꯥꯏꯁꯦ ꯏꯁ ꯗ ꯀꯤꯡ ꯑꯣꯐ ꯍꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯗꯤꯃꯟꯗ ꯈ꯭ꯋꯥꯏꯒꯤ ꯗꯤꯃꯟꯒꯤ ꯃꯀꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯕꯨ ꯁꯔꯐ ꯇꯧꯕ ꯗꯤꯃꯟ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯅꯦꯕ ꯁꯥꯇꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯥꯇꯤꯁꯤꯒꯤ ꯃꯥꯒꯤ ꯃꯦꯟ ꯒꯣꯜꯁꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯅ ꯃꯣꯂꯣꯛꯇ ꯈꯣꯏꯔꯝꯕꯗ ꯍꯥꯏꯕꯁꯦ ꯃꯥꯅ ꯅꯨꯄꯤꯁꯤꯡꯁꯦ ꯏꯟꯀꯔꯦꯖ ꯇꯧꯗꯣꯏꯅꯦꯕ ꯃꯆꯥ ꯍꯥꯠꯇꯣꯛꯑꯣꯅ ꯏꯟꯀꯔꯦꯖ ꯇꯧꯔꯒ ꯃꯆꯥ ꯍꯥꯠꯇꯣꯛꯑꯣꯅ ꯏꯟꯀꯔꯦꯖ ꯇꯧꯔꯒ ꯑꯉꯥꯡ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯁꯦ ꯑꯁꯤꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏ ꯂꯩꯔꯝꯕꯗꯒꯤ ꯑꯗꯥꯝꯁꯤꯅ ꯍꯥꯏꯔꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯍꯥꯏꯅ ꯅꯪꯒꯤꯁꯦ ꯍꯥꯏꯅ ꯑꯣꯜꯇꯔ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯈꯣꯠꯄ ꯑꯗꯨ ꯇꯧꯕ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯄ꯭ꯔꯨꯐꯇꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛꯇꯪ ꯅꯪꯒꯤ ꯀꯩꯅꯣꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯊꯤꯒꯠꯂꯛꯑꯣꯅ ꯑꯗꯥꯝꯁꯤꯅ ꯍꯥꯏꯔꯝꯃꯦ ꯕꯣꯞꯁꯤꯅ ꯉꯁꯥꯏ ꯑꯗꯥꯝꯅ ꯄꯤꯔꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥꯂꯤꯛ ꯀꯧꯕ ꯑꯗꯒꯤꯗꯤ ꯁꯥꯇꯤ ꯀꯧꯕ ꯑꯗꯨ ꯇꯧꯕꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯣꯏ ꯑꯣꯜꯇꯔ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯊꯤꯒꯠꯄ ꯍꯧꯗꯣꯏꯅꯤ ꯊꯤꯒꯠꯄ ꯍꯧꯔꯒ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝ ꯀꯥꯟꯗ ꯁꯥꯈꯤꯕꯅꯣ ꯀꯔꯝꯕ ꯄ꯭ꯔꯣꯄꯔꯇꯤꯗ ꯁꯥꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯥꯅ ꯊꯤꯒꯠꯄꯁꯤꯗ ꯃꯥꯅ ꯐꯦꯛ ꯈꯔ ꯐꯪꯉꯦ ꯐꯦꯛꯁꯤꯗꯤ ꯑꯍꯥꯟꯕꯗ 1700ꯀꯤ 1790s मतमसिदा अङौबसिंगना यूरोपियन हाइदे वाइटसिंगजिना अमेरिकादा खोंदारप मतमसिदा नेटिव अमेरिकनसिंगजिगा यामना चाउबा मोइगी बैटल अमा थोखिबा माले हुजिकी लेरिबा एरिया प्रॉपर्टी हाइतारेने प्रॉपर्टी से अदुदुना याम चाउबा प्रॉपर्टी निको अदु मोइ हिति लेरिबा एरिया सिदा दाइना लान सोखरगा मी मैम मिहातुम हाटपा इट वाज अ ब्लडिड मर्डर आदि कोई कनो वार हाइतामनिने एकता मी मैम सीदना खोतना तौरगा मास ग्रेव ओगिबा एरिया मफमदुदा दुम मथक्तो मीजिंगदो दुम सीलेबदो दुम मथक्तो दुम फुमजलगा कोई ग्रेव की एरिया दा सागिबा अदुगुमा प्रॉपर्टी गुमा ओइरा माले अहमदा अदुगा सिगी वार मनुंगी मरक्सिदा ममा अमचा अमा मोइ ngसाई मोइ लाइबा कनो सिंगसिना नेटिव अमेरिकन सिंगसिना वाइट की फैमिली अमा नुपी अमागा मचानीगा मोइगदो युमदा लाइबजानी युमदा लाइबदा मोइना हाटलगा मै थारगा हाटखिबा अदुगी हाटखिबगी युमसे असिजिगी हेग मफम हदारेने माना साइगी नुपीदो हाटखिबगी नुपीदोगी मिमदो अदु मै थारा हाटलिनिको अदुगी युमसे हुजिगी मोइगी बोक लाइरिबा प्रॉपर्टी से सिगी हेग मथक्सिदा ओइदोनिबा अदु मथक्तो हेग साबो ओइरमे अदेगी माना
asigi kano se phangbadagi mana moi aduga sedan haina mass burial toidi mi phumambagi laibanina atopa kari kari gumba laibra khopra yenge na mana professional khoigi ground scanner kaure art scanner and khoigi machine tawraga saru laibra khopra tawba scan tawbagi mi singdo waire wairaga mana my property sing loina scan tawba sida mamangi property moi da u ma hawe ok u achauba tha ariba ma hawe asigi uzigi manak sida makhaji da moina scan to basida saru mari phangi hadi angang angi ga ahangi ga saru phangi ada mase da thajare ri kana gumamna moi da hana moina siji mai moi hana grave oramba area ni mi phumambe area ni na oramba ju yai na traga ngasai ma pa ngasai ma mam sa si gi do moi gi oramba ju yai ado mana si ro mi di disturb tong nindre na mana cross sign do thambi raga as a respect hadi moi gi soul jing do rest in peace oina ba ina mana do maina na ama khoiramaga mana cross tawre aduga mu rumor ama hadi rumor oi haiba ta wow khoigi kai tare ne maudo bot hai tare ne mayamna amazu moi gi siki kanu sida my property se thokiba aduna kai no da siki yumje moi gi yumje hana yumdil oi thugai gami ko aduga moi no zi zik lai bi yumse siki yumje saba siki mystery ama sina shrap tawmeba ai curse tawmeba yumje moi mana lai sai khoiramaga maina sai demon da khoiramaga curse tawmere uziki kanu se kanu sina mystery da yum sariba yumgi moi construction workers sina uzik matai manau yum sari se doctor ni no pase aduga nupi sina masanya phajaraga ina kaira ka khunba sida mana nupi du da pamu bagi su mana ga nupi du da sum kaujaru bu sai gi mystery duna ada nupi duna thina ga nganga ga chaira thamamdagi mana kalappaga sounding baga loina na zigi couple se zigi moi couple no na sari bu yumje aina crush to mani na masina mahi hai ba mi objani mana crush to maga yumsida haina dain tau khulomona demon tawrambani kholam na adumaina su muk mana muk phangi adu yesu mana khali se yumjidi koira matung da ne sumaina tawra ise hana dagi previously adwani yumdo je tum thukaira ga amuk sadana khotun tawrabani kholamnina aduga muk uzigi amuk fake amuk phangi se uji moina couple ani yumsida lai se sigi matang da jung phangdoi ba uziki couple yum sari ba matai manau se asigi nupa se doctor ne habdo doctor se mai maming se Dr. James Martin Man kawe masina mai mayum asigi mayum sitaida kano tawe hai ma je doctor oina mai dark history lai hai illegal abortion tawe hana matam da abortion yaram da bagi nupi jing lakpasing se mana kaitare ne extra money hai gadra or just kano gira khangde dana abortion tawbodo it's kind of angang hatopani dana angang hatopai se angang sacrifice tawbani molok ta aduna uzik adugumba hatlambadagi mana molok sai lai moina khoiramamiba moina lai do powerful oiraga mana yumdu da manifest tawraga yumdu control tawgebani kana high but kayam chumuno de khangde doctor du budi lai uziki doctor mane moi uziki Dr. James hai se maga mai nupi gani mana sagebani aduga mai mayum sabadani sharp tawbudu junga sai worker duna adu maina hai adu moina du hairaga zu kari tare ne kari no assemble makti khangdrimna adugi fact finding mem da ma phangaga mana search ta pikhatna ga taw asai gi mana che sang ga pi khraga sai gi moi phangbagi documented over investigation tawbagi mem do proof mem do moina church tha khare church tagi matam khale raga phone tawraga ronjina good news ma pire haidi noi haina noi gi findings ingi fact gi matung inna kopna khoi gi minister khoi gi kano gi christian minister catholic minister sing na yaraga akhoi noi gi yumdo exorcist song na ba mi thara ani haina kana kan priest hom thara ani khola mani na adumaina haire aduga noi sisu yauna phajin lai khonba khotana kano tawga layuna adugi marak sida ekte yum ju thoru maru or ngai tamdarabani ko moi jum da ma se hanjan ju moi ju la ga ne priest na ju moi gi exorcist so ngai gi matang gi priest na ju la ga lai ju khoiram dana tawraga moi sa adumaina khanga lai khoiram ju ekta numini humni leraga ekta horokpa ekta tamnaba horokpa degi di physically kano tawba ka je thunga je ta ahingda hangdorakpi adagi matana do ma se tum taw laina moi ja khanga ga leng ko ji yum ji ta di moi na tang cleanse ziki demon na lai ba si tang cleanse taw hina ba ina moi na khanga ga le do moi na priest la pa ngai do ni September gi 2005 sida priest ahum lae father Mike tu yore yauraga moi sai kanu tuna catholic ki bishop ton tharak pa kanu sing do lae father sing do lae la ga moi mayum sida lai khonam ba hore
lai khurumba hobasida karimbo kaim tawde just khoi shanti oina adagi ingna khotna adum tawgre first day dodi adu mana first day tawragasu lisa ga bob ka dadi di kana oina mamit thai yam sauningna khoi kana na mamit na mo yengba khotpa adodi adum mai masada dum phawdoini aduga karino kaino di khangdaba aduga hai moi jingsina lai je khoira moi sen benedict ki lai je khoira ma ga yum je matang mas tawdana moina exorcism je hore moi sai priest duna first day loi gare first day di kaimbo wei kanu makhon mawa kai ka kaim tawdana yam shanti ona lai gare adagi second day jong lai second day sida tawbo second day sida di moina lai kana khoiramaga khotlamaga moina kanu kai singa chai ngai misa makhon yamna hauba humla kongkang haina humla torok toini makhon khoi banging hai tare ni makhon ma torok basida prising du sunga e hadi e si makhon ji tabam thoktabni khotamni kamai tori no na ade mai sai khoirama kan sida moi gi mamang sida khoi ka tare ni amuba mist oiba khoi panu ma pot wa paikhalak ni ko paikhalaga tamna paikhalaga ga sai kanu mist ba pose push long ngari swai long mang gi doini habedi ngai sai moina kanu moi gi imung je haina sanctify tore ka haibagi type ta anai tawdagi moina success oire khole noi sigi yumse success oire khole handaki mu adu mathang amu khalaga amu cleansing amu mas amu dum tawsi khosin hairamaga chakhraga for 3 months moi imung je pura shanti de lay ngai haidi moi ju tha ahum je makhon mawa tawdana khotana ngasai gi tamnarai saramba physically moi tawbo khop mem kai tawdabadagi moi sine nungai raga sai tha ahum matung da nonga kaino jina Bobs na mai basement sida moi water boiler heater do moi yadre khotre amtang sem ge na lei ngai sida mana lei ngai sida mangod yeng ba sat i hadi ma tha ahum se adugum do mata khangudra bane do khudak tawjigi mangod na yeng mai feeling se amu hori ini hora ma se kari no si phagra ba bo mu hora isi bu kari no ma se matha sara ma mai na ma hain da olai thu yi kan sadi hojigi basement jigi mamang ai mai gi basement lei se asigi mamang de mai mamang sida nupi ma lepaga lei ani ma sina kana no na log jani log se nupi je ka ma da haina paison ra mang ra basement makha ge ka ma sida ai kanu sina bob sina chelaga manang sai ka manang mangi ba ka thong tu yen kana di kana mu le ramdri adagi ma ka mai nupi mana ke se khatle mana sa angal lisa sumaina tawun da bu haina nupi ma haina lepaga khola nupi do ve mo ba happy copy no mang gai khokre taw dagi khudak ta mo moina phone tawre father max da mo phone tawre mana sumaina noi like khobam do thau huni pharame do huji mo hore ko taw dagi amuk lai moi preaching jala aga moi gi miyum sida ma se taw ni lai je khoiram doine ba khoiram mana khoiram basida hantakti ma asoina moina khoiram basida hantakti ta khoi gi khujin khot bagi makhon adagi di kano thong thin bagi makhon adagi yum gi thong naw gi khoi gi di amulon san bi thochat bi makhon bo makhon mem se tawramaga chahi adi kaya moina lai se khoiram bagi last moina khoiram base last moi je moina chahi kaya na moina khoiram dai je ma haide 2 years chahi ani changai ne chahi ani changai ujiki lai je khoiramaga last ki numisida ne ba moina sai dong dang tawdana khotana tawri je duga duga hantakti pura khoi gi amu kanu sida amu ba matum ta ba moina khoi wauri tawba tawraga ujiki kanu se mai chakhi bai type ta mai khu ulaga mangi ni last ki se sigi matung dagi moina moi imung sida sai gi physical tawma tamnaba sighting tawbo khopa mayam do handhagi doini handaraga sai priest na hare na isina last ni isina last oirani adu kaigumba sum iko nungko sum tarasu kholaga su adu di magi residual ni ai tamna ma dogi tamna phagini khorkeni na tawraga moina tamna ba ye sahi trying thoi mok se moi se da khangaga layam doini magi mayum se tamna ba kholam ba de bai phagare huziki last oina khoram ba dagi adagi matung dagi moi se nungai na leiba hore la hera phor ko but nungai di shanti da kaimu tamna dana leraga su moi family gi mental health di ham dagi amna deteriorate tawre di tamna dana khotna ki handana lera abnina ado for some reason to March ki 2015 da bob ki masanu pa ani suba David se thanda suicide tawraga siramani si bedagi bob ka lisa ga se moi se depression na lagi do ni na dagi moi ni je dum punba yaradana adum lamina ba yaradana divorce tawrani mana divorce tawba je 2018 da divorce tawduni aduga chahi 10 muk hai tare ne moina jeki yum je clean tawba chahi 10 muk tamna dre khotabda chahi 10 muk sura matung da finally mana yum do
ꯕꯣꯕꯅ ꯕꯦꯗ ꯑꯦꯟ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯍꯣꯇꯦꯜ ꯑꯃ ꯑꯣꯏꯅ ꯍꯥꯡꯉꯒ ꯍꯤꯁꯇꯣꯔꯤꯛ ꯄ꯭ꯂꯦꯁ ꯑꯣꯏꯅ ꯊꯝꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯅ ꯁꯥꯔꯤꯕ ꯍꯣꯇꯦꯜꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯕ꯭ꯔꯥꯎꯟꯚꯤꯜ ꯔꯣꯗ ꯍꯥꯎꯁ ꯍꯥꯏꯅ ꯀꯧꯋꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯀꯣ ꯃꯥꯏ ꯑꯩꯈꯣꯏꯒꯤ ꯕꯦꯗ ꯑꯦꯟ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯍꯣꯇꯦꯜ ꯑꯣꯏꯅ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯃꯣꯏ ꯃꯆꯥꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯂꯩꯅꯔꯒꯁꯨ ꯕꯣꯕꯀ ꯂꯦꯅꯥꯒꯗꯤ ꯗꯤꯚꯣꯔꯁ ꯇꯧꯔꯒ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ